ꯊꯝꯃꯒꯦ ꯆꯥꯝꯕꯒꯤ ꯁꯦꯠꯇꯧꯔꯛꯄ ꯃꯥꯜꯂꯦ ꯃꯈꯥꯁꯦ ꯍꯥꯎꯗꯣꯏ ꯅꯠꯇ꯭ꯔꯥ ꯃꯤꯁꯤꯡꯒꯤꯁꯦ ꯉꯁꯤꯗꯤ ꯒ꯭ꯔꯤꯟꯒ ꯆꯥꯗꯣꯏꯅꯤ ꯒ꯭ꯔꯤꯟ ꯀꯣꯕꯤ ꯑꯍꯥꯟꯕꯅꯦ ꯆꯥꯗꯣꯏꯁꯦ ꯍꯥꯎꯗꯣꯏ ꯅꯠꯇ꯭ꯔꯥ ꯄꯥꯝꯃꯨꯔꯦ ꯆꯥꯗꯧ ꯍꯥꯏꯅꯣ ꯀꯣꯅꯤꯀꯥ ꯗ꯭ꯌꯨꯇꯤ ꯆꯠꯂꯨꯔꯦ ꯃꯣꯔꯅꯤꯡ ꯆꯠꯂꯨ ꯍꯜꯂꯛꯑꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯔꯖ ꯂꯥꯛꯑꯣ ꯔꯣꯍꯤꯠ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦꯀꯣ ꯆꯥꯕ ꯉꯝꯒꯗ꯭ꯔꯥ ꯍꯪꯀꯥꯟ ꯌꯥꯝ ꯀꯣꯕꯤꯒ ꯈꯟꯖꯜꯂ ꯃꯥꯜꯂꯦ ꯍꯥꯏ ꯃꯣꯃꯣꯗꯣ ꯌꯦꯔꯨꯝꯁꯦ ꯑꯉꯥꯡꯕꯗꯤ ꯅꯠꯇꯦꯕꯀꯣ ꯀꯂꯔꯁꯦ ꯁꯣꯏꯗꯅ ꯑꯃ ꯌꯥꯎꯔꯛꯄ ꯃꯥꯜꯂꯦ ꯔꯦꯗ ꯀꯥꯡꯕ ꯑꯃ ꯌꯥꯎꯔꯝꯃꯦꯕ ꯃꯅꯨꯡꯗ ꯗꯥꯎ ꯌꯥꯏ ꯍꯥꯎꯋꯦꯀꯣ ꯍꯥꯏꯅꯣ ꯍꯌꯦꯡ ꯀꯔꯝ ꯀꯥꯟꯗꯤ ꯍꯌꯦꯡꯗꯨꯗꯤ ꯆꯠꯂꯣꯏꯌꯦ ꯍꯌꯦꯡꯗꯤ ꯌꯨꯝ ꯊꯣꯛꯄꯒꯤ ꯁꯣꯞꯄꯤꯡ ꯍꯧꯔꯅꯤ ꯍꯌꯦꯡ ꯆꯠꯇꯣꯏꯅꯦ ꯕꯖꯥꯔꯗ ꯊꯣꯛꯂꯛꯇꯣꯔꯕꯅꯤ ꯇꯤꯀꯦꯠꯁꯨ ꯀꯛꯇꯣꯏ ꯁꯅꯥꯝ ꯉꯁꯤꯗꯤ ꯉꯥꯟꯊꯣꯏꯕꯤ ꯑꯣꯏꯔꯝꯃꯦ ꯀꯩꯅꯣ ꯉꯥꯟꯊꯣꯏꯕꯤꯕꯣ ꯂꯥꯏꯠꯇꯤ ꯍꯌꯦꯡꯗꯤ ꯊꯥꯔꯛꯑꯣꯏꯒꯦ ꯄꯣꯠ ꯂꯩꯐꯝ ꯈꯪꯉꯔꯣꯏ ꯄꯣꯠ ꯂꯩꯒꯗꯕ ꯌꯥꯝ ꯌꯥꯝꯃꯦ ꯃꯤꯃꯤꯁꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏꯗꯣ ꯌꯦꯡꯉꯨ ꯍꯥꯎꯗꯤ ꯑꯗꯨꯝ ꯆꯝꯕꯅꯤ ꯀꯣꯕꯤꯁꯦ ꯃꯅꯥ ꯇꯥꯁꯟꯃꯟꯗꯅ ꯑꯗꯨꯅꯦ
จำหาแล้วมันนี่กูชอบตัวปุ้ยตัวเฮ้ยกระดิ่งมันสิมรกสิบ่ตุ้มไก่noไก่จะลากตัวน้องให้อินฟาลเดนี่ยมดาเอาชักจ้าเลยงาเลยฉันจะเข้ามันแล้วไอ้ก็ใส่ป้ายจะซอยประมาณไอ้แค่นั้นแต่ get fixed เท่าเดิมเพราะฉะนั้นนุ่งกางตั้งยังเกติเกตตัว fast fix แต่จะเราให้บอกว่าada tiket yang di tiket tang bohong pada ada macam ni nak macam apa ni hao em nào कोबी से मना जिता सनमन दरन्या तेबा सेटोक पे याद है बा शगाय है बा इने चाव ना को लगा सानिंग बा चाव बा मका या जिसु त्र फत्तबी में याव लिस द कदौरे है बने खन Bi massage cho bi rồi mà ra không chân là cái chân cái đâm mà kỳ dâm nào chân là đó chứ massage bi thà đâu không rồi anh cái sai thà đâu khá bên kita kan cho mình đó si hao thì nó chơi một tiếng chào rồi mà phải thuộc em kinh sao buổi giao sẽ hai cái hả kopi sa hen kopi sa apik pakhalay niya na lady kalau pada hoy laki ko ikaw hawe pamu di sa thok to ba tham gia là xe đây ba hawe am naเพลงทับจะเลือกคำแบบนุ่งไงอย่าเขาแข่งว่าเขาเพลงยังเช็ดการนี่ยังจะได้เต้าเลยทุกคนบอกแกงเต้าเดียดีซาบะตุ้งกันแต่ว่านุ่งเช็ดการกันไม่ใช่การเต้าบดต่อเพราะไอ้ชิ้นย่อยเป็นอีกว่าเต้าวิเต้าวิเนี่ยก็ยามเต้ากันแบบโอ้ยเดี๋ยวก็เต้าเดี๋ยวไอ้ทหารจะไม่อันใจเดินหนักไอ้ทุลักปัดดาแค่นอเต้ากี่แอร์พอร์ตที่ก็ไล่ถ่ายกี่งานตั้งก็ตั้งทงเลยไอ้ครั้งดับอ่ะ
거니까 타라. hang chuti lau se te ki na ti ai ki off phang ga da ba le ro pa du su wat pa do manipur thola pa ki shopping to ba hawa je da ba na hang bane swimming kadai de lai ki swimming pool le khang di address hai bi ro kai na pani ka yum to thola asi lai thar o au thar ke manipur da di thar ke yam tham me ga ja sa làm hay là cái gì đó mà nhỉ cái hai nó dead cái à từ tôi nó hay đem sao dead fix tàu gì hay sao hospital lagi ni fast week tak lo hay na bane ba ko ada flight ticket tom tang yen kita balik kitang phong ba ma jam tang ba khang di ho ja ai tang yen ba tong water amusement park awang Posavam dari chay o awang Posavam si tadi talam dari chat Manipur da undarani soy dinahay unaras kayo ng prince na hay na morok kami in binaura prince morok kami in dyan kan Moro omlay to siyo ni ilaki moro special thank you Mamut angang bisa last sa ke pamuy hazar bandar Hi. Yam hao ke. Thola ka dapat diwali din apa. Hao te hao na ina. Yung da kaya ba? Yung sa iro la mo na hai ka ba. Tok to sa mo ali jibo. Xét bé à cho cô bị thôi em ngoài rồi anh ngang ôi bé đã khang đi cô bị baby cô bị baby cô bị
ꯆꯠꯁꯤꯜꯂꯛꯑꯣ ꯀꯅꯥ ꯀꯅꯥꯅꯣ ꯍꯧꯅꯔꯛꯑꯣ ꯍꯟꯗꯛꯀꯤ ꯋꯥꯇꯔ ꯄꯥꯔꯛꯁꯦ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯑꯃꯨꯛꯇꯪ ꯆꯠꯂꯦꯕꯀꯣ ꯗꯦꯜꯂꯤꯗ ꯍꯥꯏꯗꯤ ꯃꯣꯏ ꯏꯁꯤꯡꯗꯣ ꯇꯟꯗꯅ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔꯗ ꯑꯝꯇꯪ ꯆꯠꯀꯦ ꯅꯨꯡꯉꯥꯏꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯕꯗꯤꯀꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅꯒ ꯂꯩ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯌꯥꯝ ꯇꯥꯕꯗ ꯆꯠꯂꯨꯕ ꯌꯥꯏ ꯋꯥꯇꯔ ꯄꯥꯔꯛ ꯅꯃꯁꯇꯦ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯅꯨꯡꯉꯥꯏ ꯀꯩꯒꯤꯅꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯕꯣ ꯑꯩ ꯆꯥꯕꯒ ꯂꯦꯞꯄꯒ ꯍꯪꯉꯤꯁꯤ ꯎꯗ꯭ꯔꯥ ꯂꯥꯛꯑꯣ ꯆꯠꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯥ ꯇꯥꯈꯤꯗꯣꯔꯦ ꯍꯥꯎꯋꯦꯀꯣ ꯃꯥꯅꯦ ꯗꯤꯁ ꯏꯁ ꯀꯦꯔꯣꯠ ꯂꯥꯏꯐꯁꯦ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯦ ꯄꯩꯁꯥ ꯅꯒ ꯌꯥꯗꯦ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯇꯦ ꯀꯩꯒꯤꯅꯣꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯨꯕꯣ ꯗꯣꯂꯤ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯕꯦꯝꯆꯥ ꯃꯥ ꯃꯅꯤꯄꯨꯔ ꯆꯠꯈꯤꯌꯦ ꯃꯥꯔꯁꯀꯤ ꯂꯥꯁ ꯋꯤꯛꯇ ꯆꯪꯉꯛꯑꯅꯤꯃ ꯋꯥꯎ ꯃꯦꯅꯤ ꯑꯣꯐ ꯑꯦꯛꯁ ꯃꯥꯅꯦ ꯃꯦꯅꯤꯅꯦ ꯆꯥꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯁꯤꯔꯦ हाय राजा ꯀꯩ ꯍꯥꯏꯅꯣ ꯍꯧꯖꯤꯛ ꯑꯗꯨꯗ ꯏꯪꯕ꯭ꯔꯣꯌꯦ ꯑꯗꯨꯝ ꯀꯩꯅꯣꯅꯦ ꯀꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯏꯪꯂꯤ ꯁꯥꯔꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯗꯨꯅꯦ ꯅꯨꯡꯊꯤꯟꯗꯗꯤ ꯁꯥꯏꯀꯣ ꯑꯗꯨꯒ ꯃꯝꯃꯒꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯒꯥꯔꯤꯗ ꯍꯥꯏꯔꯒꯁꯨꯀꯣ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯄ ꯀꯥꯟꯗ ꯈꯔ ꯒꯥꯔꯤ ꯊꯧꯕ ꯀꯥꯟꯗ ꯑꯗꯨꯝ ꯈꯔ ꯏꯪꯕ ꯑꯗ ꯒꯥꯔꯤ ꯈꯣꯡꯅ ꯆꯠꯂꯀꯥꯟꯗꯅ ꯏꯪꯗꯕꯗꯣ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛ ꯁꯥꯗꯤ ꯌꯥꯝ ꯀꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯥꯕ ꯃꯇꯝ ꯌꯧꯔꯛꯀꯅꯤ ꯈꯟꯕꯗ ꯇꯜꯂꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗꯤ 7-8 ꯑꯋꯥꯔꯁꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯂꯩꯕꯅ ꯀꯩꯝ ꯈꯟꯗꯦꯗ ꯑꯗꯨꯒꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯗꯗꯤ AC ꯊꯥꯏꯗꯅ ꯅꯨꯡꯉꯥꯏꯗꯅ ꯑꯗꯨꯅ मणिपुर से ज़्यादा मेरी जर्नी बहुत अच्छा है कह लोरगा क्वाजदा अमा चारगा काइनबई इसे तागी तलिया क्वाजदा चाददी यादब काइनबई इसे ता क्वा चागनो या सूदम तंद्रा Yaipok Albert nilang single Lord. Oh man. YouTube hang ma mali. Nang si YouTube hang bro. Logo tok pa sila kaya ba Yaipok Albert Heiser. Malay ka dala iya.
ꯑꯥꯎ ꯁꯤꯡꯒꯜꯅ ꯋꯥꯏ ꯁꯪꯉꯦꯀꯣ ꯋꯥ ꯌꯥꯝꯗꯕꯁꯦ ꯑꯗꯨ ꯇꯧꯔꯤꯒ ꯑꯗꯥ ꯇꯧꯔꯤꯒ ꯇꯧꯗꯕꯁꯦ ꯁꯤꯃꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏ ꯆꯦ ꯍꯥꯎꯔꯦꯍꯦ ꯁꯨꯃꯥꯏꯅ ꯆꯤꯛꯑꯒꯁꯨ ꯆꯥꯅꯕꯅꯦꯀꯣ ꯃꯤꯁꯦ ꯉꯝꯃꯣꯏ ꯆꯥꯎꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯊꯣꯛꯎ ꯌꯥꯗ꯭ꯔꯦꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯀꯨꯁꯦ ꯁꯤꯡꯖꯨꯅꯦ ꯁꯤꯡꯖꯨ ꯑꯥꯎ ꯀꯣꯏꯔꯣꯏ ꯀꯣꯏꯔꯣꯏ ꯀꯣꯕꯤꯗ ꯌꯦꯔꯨꯝ ꯃꯥꯜꯂꯛꯑꯦ ꯑꯗꯨꯅꯦ ꯁꯨꯝ ꯈꯣꯛꯇꯣꯛꯈꯤꯕꯒꯤ ꯌꯦꯔꯨꯝ ꯃꯣꯏ ꯀꯩ ꯇꯧꯁꯜꯂꯦ ꯌꯥꯝ ꯆꯨꯝꯃꯦ ꯄꯤꯛꯁꯨ ꯈꯔ ꯄꯤꯛꯄꯅꯦꯕ ꯑꯩꯅ ꯈꯔ ꯑꯄꯤꯛꯄ ꯂꯧꯔꯛꯄꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯥꯟ ꯍꯦꯟꯖꯥꯡ ꯌꯥꯝ ꯍꯣꯡꯉꯦ ꯗꯦꯜꯂꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯉꯦ ꯏꯟꯁꯥꯡꯁꯤꯗ ꯍꯦ ꯀꯔꯤꯅꯣꯕ ꯂꯩꯔꯣꯡ ꯊꯣꯛꯑꯦꯉꯣ ꯁꯦꯒꯥꯏꯕꯗ ꯀꯃꯥꯏꯅ ꯈꯣꯛꯇꯣꯏꯅꯣ ꯁꯤꯕꯨ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯇꯥꯁꯜꯂꯦ ꯍꯥꯏꯕ ꯑꯅꯧꯕ ꯑꯣꯏꯕꯒꯤꯀꯣ ꯍꯥꯎꯗꯤ ꯍꯥꯎꯕ ꯑꯅꯧꯕꯁꯦ ꯂꯣꯟꯁꯤꯟꯅꯔꯒ ꯍꯦꯛꯇ ꯑꯆꯧꯕ ꯑꯃ ꯆꯥꯔꯒꯦ ꯌꯦꯁ ꯁꯤꯃ ꯍꯥꯞꯆꯜꯂꯒꯦ ꯍꯥꯞꯆꯜꯂꯒꯦ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏ ꯑꯧ ꯀꯣꯕꯤꯅꯦ ꯃꯅꯤꯄꯨꯔꯗꯗꯤ ꯍꯤꯟꯖꯥꯡꯁꯨ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯀꯣ ꯁꯤꯗꯗꯤ ꯌꯥꯝ ꯍꯣꯡꯉꯦ ꯍꯧꯖꯤꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯗꯣ ꯍꯣꯡꯉꯦ ꯂꯣꯏ ꯍꯣꯡꯉꯤꯗ ꯍꯧꯖꯤꯛ ꯌꯥꯝ ꯊꯤꯅ ꯍꯣꯡꯉꯤ ꯍꯧꯖꯤꯛ ꯑꯪꯒꯨꯔ ꯌꯥꯝ ꯍꯣꯡꯕ ꯃꯇꯝꯗ ꯑꯩ ꯑꯪꯒꯨꯔ ꯈꯔ ꯄꯨꯁꯤꯔꯥ ꯈꯪꯗꯦ ꯌꯨꯝꯗ ꯌꯥꯝ ꯆꯥꯎꯔꯦ ꯁꯤꯃꯗꯤ ꯀꯩꯅꯣ ꯃꯥꯅ ꯑꯩꯁꯤ ꯆꯥꯕꯩ ꯃꯥꯅ ꯄꯤꯛꯆꯔ ꯑꯩꯁꯤꯅ ꯍꯟꯗꯛꯇꯤ ꯀꯩꯅꯣ ꯇꯧ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯍꯥꯏꯒꯦ ꯇꯧꯕ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯇꯧ ꯀꯥꯎꯔꯦ kaya ano, Spong Chang. You can ask me anything in English. Okay? 상뚜롱 상해야 뭐 이름지. lỗi không rất là sang ngày mai miền Nam là bảo quả Nam lỗi không rất là ra đi mai Nam hai tên này mai Nam là bảo không rất là sang là không mà để ai đi đại đi sàn này hay sao ba hay thế mà Thank you. How ꯌꯥꯝꯅ ꯑꯩꯗꯤ ꯑꯌꯥꯝꯕꯅ ꯐ꯭ꯔꯨꯠꯁꯀꯨꯝꯕ ꯑꯣꯏꯔꯒꯁꯨꯀꯣ ꯀꯛꯑꯒ ꯆꯥꯕꯁꯤ ꯀꯌꯥ ꯄꯥꯝꯗꯦꯕ ꯏꯁꯥꯒꯤ ꯑꯣꯏꯅꯅꯤꯀꯣ ꯃꯤꯅꯕꯨꯗꯤ ꯈꯥꯏꯔꯒ ꯐꯖꯅ ꯇꯧꯕꯗ ꯄꯥꯝꯖꯩ ꯑꯗꯣ ꯑꯩꯗꯤ
ꯁꯦꯝ ꯑꯣꯏꯔꯒꯁꯨꯀꯣ ꯍꯥꯏꯕꯗꯤ ꯑꯦꯄꯜꯁꯦ ꯈꯥꯏꯔꯒ ꯆꯥꯕꯕꯨꯗꯤ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯀ꯭ꯔꯣꯛ 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 ꯍꯥꯏꯅ ꯃꯦꯟ ꯃꯥꯟ ꯇꯥꯗꯅ ꯁꯤꯒ ꯆꯥꯕꯤꯁꯦ ꯑꯗꯨ ꯌꯥꯝ ꯍꯥꯎꯋꯦ ꯄꯥꯝꯁꯨ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯥꯏꯔꯒ ꯆꯥꯕꯅ ꯅꯣꯕꯥꯞꯇꯨꯗꯤ ꯀꯃꯥꯏꯅ ꯆꯥꯔꯨꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯅꯠꯇꯕꯁꯤꯡꯗꯣ ꯆꯤꯛꯑꯒ ꯆꯥꯕ ꯌꯥꯕ ꯑꯗꯨꯅ ꯍꯥꯏ ꯔꯤꯁꯃꯦ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏ ꯖꯦꯛ ꯑꯗꯨꯃꯥꯏꯅ ꯆꯥꯕ ꯄꯥꯝꯃꯦ ꯑꯗꯨꯒ ꯍꯩꯗꯗꯤ ꯑꯩ ꯀꯩꯅꯣꯗꯤ ꯀꯌꯥ ꯄꯥꯝꯃꯦ ꯀꯩꯕ ꯍꯩꯅꯤꯡꯒꯨꯝꯕ ꯑꯗꯒꯤ ꯍꯩꯕꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯂꯣꯏ ꯄꯥꯝꯃꯦ ꯍꯩꯗꯤ ꯑꯗꯨꯝ ꯑꯁ ꯀꯩꯅꯣꯗꯤ ꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯁꯦꯀꯣ ꯍꯩꯇꯨꯞ ꯌꯥꯝ ꯄꯥꯝꯃꯦ ꯍꯟꯗꯛ ꯌꯨꯝ ꯊꯣꯛꯑꯒ ꯑꯩ ꯍꯩ ꯆꯥꯔ ꯐꯅꯌꯥꯝ ꯄꯨꯔꯛꯑꯦꯀꯣ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄꯗ ꯑꯗꯨꯒ ꯅꯨꯃꯤꯠ 10ꯅꯤ ꯐꯥꯗꯤ ꯂꯣꯏꯅ ꯑꯃꯨꯛ ꯆꯥꯊꯣꯛꯈ꯭ꯔꯦꯕ ꯍꯥꯏꯌꯨ ꯇꯥꯁꯤ ꯑꯜꯕꯔꯠ ꯀꯩꯅꯣ ꯅꯪ ꯉꯥꯏꯍꯥꯛ ꯀꯧꯔꯛꯏꯗꯨꯕꯣ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ ꯁꯤꯡꯒꯜ ꯃꯦꯔꯤꯠ ꯃꯌꯥꯝꯁꯦ ꯀꯣꯛꯀ ꯆꯤꯛꯏꯍꯦ ꯑꯣꯏꯕ ꯃꯥ ꯂꯤꯅꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯇꯧꯔꯕꯅꯤꯀꯣ ꯑꯩ ꯊꯣꯛꯂꯛꯑꯒ ꯃꯥꯡꯗꯣꯏꯅꯣ ꯀꯣꯏꯕ ꯆꯠꯃꯤꯟꯅꯗꯣꯏꯅꯤ Say you are single or married. I am married. Okay. ꯃꯦꯔꯤꯠ ꯍꯥꯏꯈ꯭ꯔꯒ ꯋꯥꯏ ꯑꯃ ꯁꯪꯉꯤ ꯀꯣꯛꯀꯁꯤ ꯑꯣꯏꯕ ꯉꯁꯥꯏꯗꯒꯤ ꯀꯩꯅꯣꯅꯦ ꯂꯥꯎꯁꯦ ꯇꯥꯗ꯭ꯔꯕ ꯈꯪꯗꯦ ꯌꯥꯝ ꯆꯥꯊꯔꯝꯃꯦ ꯌꯥꯎ ꯅꯪ ꯂꯥꯛꯇꯗꯅ ꯏꯊꯟꯗ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯕꯅꯦ क्या है नो तुझे सिंगल हो या मैरिड मैं मैरिड हूँ फरबा मैरिड हो हाई करके दो वन संग फोकस था मदी हॉस्पिटल था मदी हॉस्पिटल कई बा हॉस्पिटल चलो खबर नुआइते अदो अमरोंदे युम चतुने नुआइको हाइदि कोइना उद्रबनिना कईबा कोइना युमदा उरोदब चही एनुअल थोकपनिनाको एनुअल थोकपनिना थोकतबसु यादेदना ꯑꯣ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ ꯍꯩꯈꯥ ꯆꯥꯔꯁꯨ ꯁꯥꯎ ꯀꯩꯅꯣ ꯍꯩꯈꯥ ꯆꯥꯔꯗꯤ ꯆꯥꯗ꯭ꯔꯤꯍꯦ ꯁꯣꯅꯥꯝꯅ ꯍꯩꯈꯥ ꯆꯥꯔꯗꯤ ꯆꯥꯗ꯭ꯔꯤ ꯕꯣꯔꯣꯏ ꯑꯆꯥꯔꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯑꯗꯨꯅꯤ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯩꯅ ꯋꯥ ꯌꯥꯝ ꯌꯥꯝꯃꯦ ꯃꯦꯔꯤꯠ ꯑꯝꯅꯦ ꯑꯟꯃꯦꯔꯤꯠ ꯑꯝꯅꯦ ꯀꯩꯅꯣ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦ ꯑꯁꯦꯡꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯛꯇꯪ ꯁꯥꯟꯅꯕꯁꯤꯗ ꯃꯣꯏꯅ ꯃꯔꯣꯜ ꯍꯥ ꯍꯥ ꯂꯣꯏꯈꯤꯗꯣꯔꯦ ꯌꯥꯝ ꯆꯥꯁꯜꯂꯦ ꯑꯣꯐ ꯅꯠꯇꯦ ꯂꯤꯅꯥ ꯃꯣꯔꯅꯤꯡ ꯆꯠꯂꯨꯏꯌꯦ ꯍꯥꯏ ꯑꯛꯕꯔ ꯁꯦꯒꯥꯏꯗꯅ ꯑꯝꯇ ꯂꯧꯊꯣꯛꯇꯕꯅꯤ ꯌꯥꯗꯕ
ꯌꯥꯝ ꯆꯤꯛꯑꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯔꯤꯅꯣ ꯉꯥꯏꯅꯣꯁꯦ ꯃꯅꯤꯄꯨꯔꯗ ꯅꯣꯡ ꯆꯨꯏ ꯍꯥꯏ ꯍꯧꯖꯤꯛ ꯆꯨꯔꯤꯕ꯭ꯔꯥ ꯉꯔꯥꯡ ꯅꯍꯥꯟꯅ ꯆꯨꯏ ꯍꯥꯏꯕꯗꯨ ꯑꯩ ꯅꯍꯥꯟ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯏꯟꯗꯤꯌꯥ ꯒꯦꯠꯇ ꯆꯠꯂꯨꯏꯕ ꯏꯟꯗꯤꯌꯥ ꯒꯦꯠꯇ ꯆꯠꯂꯨꯁꯦ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕ ꯆꯠꯂꯨꯕꯅꯦꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯌꯥꯎꯁꯪꯒꯤ ꯅꯨꯡꯉꯥꯏꯕ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯌꯦ ꯌꯥꯎꯁꯪꯒꯤ ꯂꯣꯏ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕ ꯃꯥꯡꯈ꯭ꯔꯦ ꯏꯟꯗꯤꯌꯥ ꯒꯦꯠꯇ ꯇꯧꯋꯦꯕ ꯃꯥꯒꯤ ꯕꯥꯔꯊꯗꯦꯁꯦ ꯏꯟꯗꯤꯌꯥ ꯒꯦꯠꯇ ꯇꯧꯕ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥ ꯒꯦꯠꯇꯗꯤ ꯍꯣꯇꯦꯜꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯃꯅꯥꯛꯇ ꯂꯩꯕ ꯑꯗꯨꯒꯨꯝꯕꯗ ꯅꯠꯇꯦꯀꯣ ꯃꯥꯒꯤ ꯇꯧꯕꯁꯦ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯐꯤ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌా ꯒꯦꯠꯀꯤ ꯅꯥꯀꯟꯒꯤ ꯂꯝꯄꯥꯛ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯗ ꯀꯩꯅꯣ ꯇꯧꯗꯣꯏꯕ ꯊꯥꯔꯒ ꯃꯥꯅ ꯂꯣꯏꯅꯃꯛ ꯑꯣꯔꯗꯔ ꯇꯧꯖꯔꯦꯗꯅ ꯑꯗꯨꯒ ꯒꯥꯔꯤꯗ ꯇꯧꯔꯒ ꯃꯥ ꯄꯨꯖꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯕꯥꯔꯊꯗꯦꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯅꯦ ꯑꯩꯁꯦ ꯂꯥꯏꯐꯇꯤ ꯊꯥꯒꯦ ꯈꯟꯕꯗꯣ ꯍꯥꯏꯕꯗꯤ ꯌꯥꯝ ꯀꯟꯅꯁꯨ ꯃꯩꯁꯨ ꯉꯥꯟꯗꯦꯕ ꯃꯩꯗꯤ ꯉꯥꯜꯂꯒꯁꯨ ꯏꯟꯗꯤꯌꯥ ꯒꯦꯠ ꯔꯣꯝꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯋꯦ ꯃꯥꯒꯤ ꯂꯝꯕꯤ ꯃꯌꯥꯏ ꯑꯃ ꯇ꯭ꯔꯦꯛ ꯑꯃ ꯂꯩꯕꯗꯨꯗꯅꯀꯣ ꯃꯇꯥꯏꯗꯨꯗꯤ ꯌꯥꯝ ꯀꯟꯅ ꯊꯥꯟꯗꯦꯕꯀꯣ ꯑꯗ ꯑꯩ ꯊꯥꯒꯦꯗꯤ ꯈꯜꯂꯝꯕꯗꯣ ꯑꯗꯨ ꯅꯨꯃꯤꯠꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯒꯤꯀꯣ ꯍꯥꯏꯕꯗꯤ ꯍꯤꯟꯗꯤꯒꯤꯀꯣ ꯐꯤꯂꯝ ꯁꯨꯇꯤꯡ ꯂꯥꯛꯄꯖꯥꯠꯅꯦꯕ ꯑꯩꯗꯤ ꯎꯕꯨꯗꯤ ꯎꯖꯔꯛꯇꯦꯀꯣ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯕꯗꯤ ꯈꯛꯇꯅꯦꯕ ꯎꯕꯗꯤ ꯎꯖꯔꯛꯇꯦꯕ ꯀꯣꯛ ꯌꯥꯝ ꯉꯥꯎꯋꯦ ꯃꯣꯏ ꯐꯣꯟꯁꯤꯡꯁꯦ ꯀꯩꯗꯧꯅꯣ ꯐꯣꯟꯗ ꯎꯕꯒꯤꯅꯦ ꯀꯩꯅꯣ ꯁꯤ ꯂꯩ ꯎꯃꯗꯤ ꯁꯤ ꯑꯩꯕꯨ ꯗꯥꯏꯅꯣꯁꯔꯁꯂꯣ ꯑꯩ ꯁꯤꯔꯅꯤ ꯁꯤ ꯎꯃꯗꯤ ꯇꯣ ꯑꯁꯥꯝ ꯆꯥꯎꯕꯁꯦ ꯐꯣꯟꯗ ꯑꯣꯏꯕꯒꯤꯅꯤꯀꯣ ꯁꯤ ꯎꯝꯕ ꯌꯥꯔꯣꯏꯌꯦ ꯁꯤ ꯁꯨꯛ ꯆꯥꯎꯕꯁꯦ ꯀꯌꯥ ꯎꯝꯗꯣꯔꯤꯇꯣ ꯆꯥꯎꯕꯅꯦ ꯑꯗꯨꯒ ꯅꯝꯕ ꯂꯥꯛꯑꯦ ꯀꯩꯕ ꯀꯅꯥ ꯀꯅꯥꯅꯣ ꯃꯣꯏꯒꯤ ꯑꯂꯤꯌꯥꯕꯥꯠꯈꯩ ꯀꯅꯥ ꯀꯅꯥꯅꯣ ꯂꯥꯛꯑꯦ ꯈꯣꯠꯂꯦ ꯇꯧꯗꯅ ꯇꯧꯕꯗꯒꯤ ꯑꯩꯁꯦ ꯃꯤ ꯃꯌꯥꯝ ꯃꯣꯏꯒꯤ ꯃꯌꯥꯡꯒꯤ ꯍꯥꯏꯔꯦꯗꯅ ꯅꯠꯇ ꯌꯦꯡꯅꯤꯡꯕꯤ ꯀꯩꯅꯣꯃ ꯇꯧꯕꯤ ꯃꯌꯥꯝ ꯑꯃ ꯍꯦꯟꯖꯟꯕꯤꯗꯣ ꯇꯧꯗꯅ ꯇꯣꯛꯑꯦꯗꯣ ꯀꯣꯛ ꯉꯥꯎꯗꯅ ꯆꯨꯗꯤꯌꯥ ꯑꯣ ꯑꯩ ꯂꯥꯛꯄ ꯅꯨꯃꯤꯠꯇꯤ ꯅꯣꯡ ꯆꯨꯕꯤꯗꯕ ꯑꯩ ꯅꯣꯡ ꯆꯨꯕ ꯌꯥꯝ ꯇꯜꯂꯦ ꯍꯥꯏ ꯄ꯭ꯔꯤꯌꯥ ꯍꯦꯄꯤ ꯌꯥꯎꯁꯪ ꯍꯥꯏ ꯃꯤꯡꯁꯦ ꯌꯥꯝ ꯁꯥꯡꯉꯦ ꯑꯩ ꯄꯥꯕꯒꯤ ꯍꯟꯊꯗ꯭ꯔꯦ ꯍꯥꯏ ꯍꯩꯀ꯭ꯔꯨꯖꯝ ꯀꯔꯝ ꯀꯥꯟ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯔꯣ ꯑꯩꯗꯣ ꯁꯤ ꯆꯥꯔꯒꯅꯦ ꯐꯣꯟꯗ ꯁꯨꯃꯥꯏꯅ ꯃꯦꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯨꯒꯤꯅꯤ ꯕ꯭ꯂꯣꯛꯇꯣ ꯑꯃꯅꯤ ꯑꯗꯨꯝ ꯇꯧꯕꯅꯦ ꯃꯌꯥꯡꯁꯤꯡꯁꯦ ꯀꯣꯛ ꯌꯥꯝ ꯉꯥꯎꯋꯦ ꯍꯥꯏꯕ ꯃꯊꯪ ꯊꯥꯒꯤ ꯐꯥꯁꯕꯨꯛꯇ ꯊꯕꯛ ꯆꯠꯇ꯭ꯔꯣ ꯍꯥꯏꯌꯦ ꯁꯨꯝ ꯑꯩ ꯃꯣꯔꯅꯤꯡ ꯆꯠꯂꯨꯏꯌꯦ ꯑꯃꯔꯣꯝꯗꯗꯤ ꯃꯣꯔꯅꯤꯡ ꯆꯠꯄꯁꯤꯅꯀꯣ ꯃꯁꯤ ꯑꯩ ꯇꯧꯒꯦ ꯁꯤꯁꯦ ꯕ꯭ꯂꯣꯛ ꯇꯧꯒꯦ ꯋꯥꯏ ꯑꯃ ꯁꯪꯉꯦ ꯃꯣꯔꯅꯤꯡ ꯆꯠꯄꯁꯤꯗꯤ ꯋꯥꯏ ꯁꯪꯉꯦ ꯅꯨꯡꯊꯤꯟꯗ ꯐ꯭ꯔꯤ ꯑꯣꯏꯕꯁꯤ ꯅꯨꯡꯉꯥꯏꯌꯦꯕ ꯅꯠꯇ꯭ꯔꯗꯤ ꯌꯦꯡꯉꯨꯅꯦ ꯄꯨꯡ 9 ꯇꯥꯔꯦ ꯌꯨꯝ ꯍꯜꯂꯛꯄꯗ ꯏꯚꯤꯅꯤꯡ ꯇꯥꯔꯗꯤ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯊꯦꯡꯛ ꯌꯨ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯕꯅꯤ ꯃꯨꯛꯕꯥꯡꯗꯤ ꯇꯧꯗ꯭ꯔꯤꯗꯅꯀꯣ ꯑꯃꯨꯛꯐꯥꯎ ꯑꯗꯨꯁꯨ ꯑꯃꯨꯛꯇꯪꯗꯤ ꯇꯧꯈ꯭ꯔꯦꯕꯀꯣ ꯚꯤꯗꯤꯑꯣꯗꯤ ꯅꯝꯃꯒ ꯂꯩꯔꯕꯅꯤ ꯊꯥꯒꯠꯇ꯭ꯔꯤꯕꯀꯣ ꯑꯗꯣ ꯚꯣꯂ꯭ꯌꯨꯝꯗꯣ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯨꯛꯕꯥꯡꯗꯣ ꯃꯣꯏ ꯃꯥꯏꯛ ꯍꯥꯞꯄꯒ ꯆꯥꯏꯗꯅꯀꯣ ꯑꯩꯗꯤ ꯃꯥꯏꯛ ꯍꯥꯞꯄꯒ ꯆꯥꯍꯧꯗ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤꯗꯁꯨ ꯇꯧꯕ ꯅꯠꯇꯦ ꯃꯤꯅ ꯀꯧꯕꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯈꯪꯗꯦ ꯁꯥꯎꯟ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩ ꯈꯔ ꯂꯩꯔꯒ ꯅꯨꯃꯤꯠ 6-7 ꯂꯩꯔꯒ ꯑꯗꯨꯝ ꯏꯗꯤꯇꯤꯡꯗꯤ ꯌꯥꯝꯗꯤ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯀꯛꯀꯗꯕ ꯈꯛꯇꯅꯦꯕ ꯑꯗꯨ ꯇꯧꯔꯒ ꯊꯥꯒꯠꯆꯔꯛꯀꯦ ꯃꯊꯪꯗ ꯃꯥꯏꯛꯀꯨꯝꯕ ꯑꯃ ꯍꯥꯞꯇꯗꯤ ꯌꯥꯔꯔꯣꯏ ꯁꯤ ꯌꯦꯔꯨꯝꯁꯦ ꯐꯣꯟꯗꯗꯤ ꯉꯥꯡꯉꯦꯀꯣ
ꯁꯣꯏꯗꯅ ꯑꯉꯥꯡꯕꯤꯅꯦꯕ ꯁꯤꯁꯦ ꯑꯁꯣꯏꯕꯤꯅꯦꯕ ꯂꯥꯏꯕꯛ ꯐꯩ ꯔꯦꯠ ꯑꯣꯏꯔꯝꯃꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ Prakash Sharma, which country? I am from Australia. Hairabani ko na hayo na. Namo kananam na ko ay comment sing oina pura sembadi ngamde bako adu ngatang karam ta hai gi taw bana kai ba hai gi taw do o OTG kano taw ba habado ai gi OTG oni de experience laite bako laite habadi just aina training tor ko matam da OTG sum observation oina ko khare yeng pa kum bako habadi dum yeng ba ga kana di ya de na ko lina date fix taw tri hore ticket am ta aduga kano tawbado ko ahamba dumain tawba kanda kaiba OT kano se ay ahamba join tawba matamda OT da thabagi haiba ko daina OT da su nurse lai dana ko OT da sister nu care lai tabe ade dana ko habi floor da lai ba OT technician budi lai je da floor da lai ba sister ke kamyam lai ba ado floor da lai ba sing du su scrub changba na tonga na ko khang ba su dum yaw birang gani ai kasi yang kana khang ba dinate ko floor da lai ba sister ko icham cham na nurse tamu ba na su OT da thabak taw ba tam scrub su sang ye ba haira ga di ko ma masan thabak hai jara ga di ado adumai taraga ingonda su sang ba khopagi adudugi se ai se hangne ba ingonda nang kai gino nang na scrub da OT gi thabak taw ni se kai gino nang OT da thabak taw OT da hai bi se kana ba ni aduni adani yam hai ba ko ingonda ado ai ji khangda ba ni na ko khangda ba hai di khangda ba hai ba di kamai na hai do ni khangda ba ni na aina dum hai gre ba hai ba di aina khumba exercise mai khum ba aina OT da thabak taw ba pam ji se ha ba di ai interest lai te khote ha ba hai ba di phasana explain taw da bi da aina na ai OT da di talle mark loi khumjalani mi masak su khangde hakatar su hot pa yade moi di amta pai ba yade da ko gloves su sanga di sterile ni dunia da ne na adagi sang kai ba by chance ko washroom changninga taraga su thoba de yade thok taraga di ka loi na mo hong dok te ni da na adu ki mati adu ku ma mayam se problems ai pam su pam de ko ai gi oi na hai jabani ko ado aina hai ai du mai to bu su pam de adagi wakhan na su ko mar mak ta OT gumba sen na hawai hum chang ma kan su pai ba yade theng ba yade har ga di hen ha ga sara pa gumba swai da ha ga sara pa swai da wakhan na su pum taw taw su ama taw bu do adu taw wi ko adu dai da mai ning khom me ai swai taw bu dai pam de du su ma da ni na ma sa su khang de ha ba ka OT de lai bi si ko just OT do taw ba ni doctor du na hai ni lor kan da sinang isi gi gol bladder silak thu e yeng otu na ko OT gi mamang dura patient ke den ko raga ut laga sini ha ba do ko len thalaga nung ga yar ba so nung me am ut na ko taw wi de na ko ado akhoi gi role lai te ba thoga hai te ba sister am ta na brother am ta na thoga ke no ha bi hai de doctor na just operator ri ba doctor du na thoga nang surgery se mai pa e adu de atani ha ba se attendant ga ko communication se moi gi khatane ba lai de se adu ma to ai hospital se adu pa su to rong ga dra na khali ko ha ba di procedure to ri ba operation to ri ba doctor du na hai de di ko na ha ya de na ko ha ba ko gi masa masuni de na ko adu ma da ko ju adu di ai na de ma to ba pa du bo ward ta to tar ga di ka to re file lama lai ba mata na file du gi pura responsibility sa ko na ore ni de na ko sister na ko adu oi de ko brother na oi de adu oi ba just akho gi mata doctor lai ba di pura hadi mana phamaga lai jabagi wani patient du ko pura coordinate to ba patient ni care to ba ko loi chance phangi de na ko dagi gatang phamaga cham ta su thakani ade gatang kai hane ade OT di moi kui na to bo OT su ni yawe ko ai OT han na ga ma gi na ti sa gi pam ja ta bo do ki sum hai ja bane ai gon da kai OT to ju no to ju to ning ji no ha ba ko ade ki
ꯋꯥꯔꯗꯇꯗꯤꯀꯣ ꯑꯗꯨꯃꯥꯏꯅꯗꯤ ꯆꯠꯂꯦ ꯄꯦꯁꯦꯟꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯤ ꯈꯪꯉ ꯆꯥꯟꯅꯕꯁꯨ ꯌꯥꯝ ꯍꯦꯜꯂꯦꯕ OTꯗ ꯂꯥꯛꯄ ꯄꯦꯁꯦꯟꯗꯨꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯅꯨꯡꯗ ꯖꯁ ꯂꯥꯛꯑꯒ ꯆꯦꯛ ꯇꯧꯔꯒ ꯍꯤꯞꯄꯒ ꯑꯦꯅꯦꯁꯊꯦꯁꯤꯌꯥ ꯄꯤꯔꯒ ꯂꯣꯏꯔꯒ ꯑꯗꯨ ꯔꯤꯀꯕꯔꯤ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯅꯤ ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯗꯣꯛꯇꯔꯅ ꯀꯩꯅ ꯇꯥꯔꯕ ꯈꯣꯠꯂꯕ ꯀꯟꯁꯤꯌꯁ ꯑꯣꯏꯕ ꯈꯣꯠꯄ ꯌꯦꯡꯕ ꯑꯗꯨꯒꯨꯝꯕꯇꯅꯦꯕ ꯋꯥꯔꯗꯇꯗꯤ ꯂꯣꯏꯅ ꯑꯦꯇꯦꯟꯗꯦꯟꯗꯒꯤ ꯀꯩꯗꯒꯤ ꯆꯀꯠ ꯄꯨꯝꯅꯃꯛꯀꯣ ꯂꯣꯏ ꯈꯪꯅ ꯅꯣꯡꯃꯒꯤ ꯄꯦꯁꯦꯟ ꯑꯅꯧꯕꯁꯦ ꯀꯨꯟꯊ꯭ꯔꯥ ꯃꯌꯥꯝ ꯂꯩꯔꯝꯕꯅꯤꯅ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗꯒꯁꯦ ꯑꯗꯨꯝ ꯆꯠꯂꯗꯣꯏꯔꯣ ꯑꯗꯨ ꯇꯧꯗꯣꯏꯔꯣ ꯑꯗꯥ ꯇꯧꯗꯣꯏꯔꯣꯒ ꯍꯥꯏꯔꯒ ꯌꯥꯝ ꯋꯥꯈꯟꯗ ꯅꯨꯡꯉꯥꯏꯖꯕ ꯑꯃꯁꯨ ꯄꯣꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯈꯜꯂꯒ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯋꯥꯔꯗꯁꯦ ꯆꯨꯁ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯋꯥꯔꯗꯇꯤ ꯐꯪꯗꯦ ꯑꯩꯅ ꯑꯍꯥꯟꯕ ꯊꯕꯛ ꯇꯧꯕꯗ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯅ ꯐꯪꯉꯦꯕꯀꯣ ꯅꯪ ꯋꯥꯔꯗꯇ ꯊꯕꯛ ꯇꯧꯔꯅꯨ ꯏꯃꯥꯔꯖꯦꯟꯁꯤꯗ ꯍꯥꯟꯅ ꯇꯝꯃꯣ What history you say share for me also? Okay, I will share you later. Give me 5 minutes, okay? ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩ ꯏꯃꯥꯔꯖꯦꯟꯁꯤꯗ ꯊꯕꯛ ꯇꯧꯔꯦꯗꯅ ꯏꯃꯥꯔꯖꯦꯟꯁꯤꯗ ꯊꯕꯛ ꯇꯧꯕꯗꯒꯤ ꯑꯗꯣ ꯏꯃꯥꯔꯖꯦꯟꯁꯤꯒꯤꯁꯨ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯅꯀꯣ ꯍꯥꯏꯕꯗꯤ ꯌꯨꯝꯗ ꯀꯩꯗꯅ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔ ꯁꯥꯕꯗꯤ ꯌꯥꯄꯣꯠꯇꯦꯀꯣ ꯑꯗꯨꯁꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯈꯤꯇꯪ ꯅꯥꯔꯛꯄ ꯃꯇꯝꯗ ꯁꯤꯃꯗꯤ ꯆꯥꯕ ꯌꯥꯏ ꯁꯤꯃ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯈꯤꯇꯪ ꯅꯣꯂꯦꯖ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏ ꯈꯪꯉꯦꯕ OTꯒ ꯏꯃꯥꯔꯖꯦꯟꯁꯤꯒꯗꯤ ꯑꯃꯨꯛ ꯄꯨꯔꯥ ꯀꯣꯟꯇ꯭ꯔꯥꯁꯅꯦꯕ OTꯗꯗꯤ ꯑꯗꯨꯒꯨꯝꯕ ꯈꯣꯡ ꯑꯃ ꯍꯥꯝꯊꯔꯦ ꯑꯗꯒꯤ ꯄꯨꯛ ꯑꯃ ꯅꯥꯔꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯤ OTꯒꯤ ꯁ꯭ꯇꯥꯐꯇꯗꯤ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯀꯦꯌꯔꯗꯤ ꯇꯧꯔꯔꯣꯏꯗꯅꯀꯣ OTꯗ ꯂꯥꯛꯄꯒꯗꯤ ꯏꯃꯥꯔꯖꯦꯟꯁꯤꯗ ꯂꯩꯕ ꯋꯥꯔꯗꯇ ꯂꯩꯕꯒꯩꯗꯤ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯣ ꯑꯗꯨꯝ ꯈꯪꯕꯁꯦ ꯈꯤꯇꯪꯗꯤ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯣꯏꯒꯤꯁꯨ OTꯒꯤꯗꯁꯨ OTꯒꯤ ꯂꯥꯏꯟꯗꯀꯣ ꯏꯃꯥꯔꯖꯦꯟꯁꯤ ꯗ꯭ꯔꯒ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯈꯪꯉꯤꯀꯣ ꯈꯪꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨ ꯈꯤꯇꯪ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯥꯏ ꯔꯦꯟꯁꯟ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯄꯥꯝꯖꯔꯨꯕꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯋꯥꯔꯗꯇ ꯑꯗꯨꯝ ꯏꯃꯥꯔꯖꯦꯟꯁꯤ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯒꯦ ꯑꯗꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯥꯔꯖꯦꯟꯁꯤꯗ ꯑꯃꯨꯛ ꯊꯕꯛ ꯇꯧꯔꯝꯃꯦ ꯏꯃꯥꯔꯖꯦꯟꯁꯤꯗꯒꯤ ꯋꯥꯔꯗꯇ ꯑꯃꯨꯛ ꯁꯤꯐ ꯇꯧꯔꯛꯑꯦꯕ ꯑꯩꯁꯦ ꯀꯣꯟꯅ ꯑꯃꯨꯛꯀꯣ ꯋꯥꯔꯗꯇ ꯁꯤꯐ ꯇꯧꯕ ꯀꯥꯟꯗꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯄ꯭ꯔꯃꯣꯁꯟ ꯀꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯃꯊꯪ ꯖꯔꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯁꯤꯒꯤ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯤꯅ ꯍꯪꯕꯤꯔꯦ ꯑꯗꯨꯝ ꯀꯩꯕ ꯅꯪ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯡꯉꯤꯁꯤ ꯀꯩ ꯋꯥꯈꯜꯗꯒꯤ ꯍꯥꯡꯉꯤꯅꯣ ꯑꯗꯣ ꯅꯪ ꯄꯩꯁా ꯀꯌꯥꯝ ꯂꯥꯛꯑꯒꯦ ꯑꯗꯨ ꯇꯧꯔꯒꯦ ꯍꯥꯏꯕꯗꯤ ꯁꯨꯝ ꯈꯪꯗꯕꯒꯤꯕꯨꯗꯤ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯛꯏꯅꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯗꯨꯗꯨꯒꯤ ꯗꯤꯇꯦꯜꯁꯇꯣ ꯑꯩ ꯍꯥꯏꯐꯦꯠꯇꯤ ꯄꯟꯖꯈ꯭ꯔꯕꯅꯤ ꯃꯃꯥꯡ ꯑꯩꯒꯤ ꯂꯥꯏꯐꯇꯗꯤ ꯈꯪꯗꯦ ꯚꯤꯗꯤꯑꯣꯗꯗꯤ ꯈꯪꯗꯦ ꯑꯩ ꯌꯦꯡꯕ ꯃꯇꯝꯗꯀꯣ ꯑꯗꯣ ꯑꯩ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯀꯣ ꯑꯣꯅꯦꯁꯂꯤ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯈꯤꯕꯁꯦ ꯑꯩ ꯃꯅꯤꯄꯨꯔꯗ ꯈꯇꯪ ꯊꯣꯛꯏꯕꯀꯣ 5-6 ꯃꯟꯊ ꯂꯩꯔꯨꯏꯕ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯑꯗꯨ ꯂꯩꯕ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯁꯨꯝ ꯌꯨꯝꯗ ꯁꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅೋ ꯌꯥꯝ ꯀꯟꯅꯁꯨ ꯆꯠꯇꯦꯀꯣ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯂꯩꯕꯅꯤꯅꯀോ ꯃꯄꯥꯟꯁꯨ ꯊꯣꯛꯅꯗꯦ ꯑꯗꯨꯝ ꯃꯣꯏ ꯍꯩꯔꯥꯎꯁꯨ ꯂꯩꯇꯦ ꯃꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯄꯨꯟꯕꯁꯨ ꯄꯨꯟꯕ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯈꯜꯂꯦꯕ ꯑꯩꯒꯤ ꯐꯣꯟꯗꯁꯨ ꯃꯦꯃꯣꯔꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯐꯣꯇꯣꯒꯨꯝꯕꯁꯦ ꯗꯤꯂꯦꯠ ꯇꯧꯕꯁꯨ ꯑꯗꯨꯝ ꯃꯊꯟꯇ ꯁꯨꯝ ꯃꯤ ꯂꯣꯏꯅꯃꯛ ꯊꯣꯛꯏꯀꯣ ꯑꯗꯨꯝ ꯒꯨꯒꯜꯗ ꯀꯩꯗ ꯍꯥꯞꯇꯥꯔꯒꯁꯨ ꯈꯔ ꯗꯤꯂꯦꯠ ꯇꯧꯈꯤꯕ ꯁꯣꯏꯈꯤꯕ ꯐꯪꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯑꯩꯁꯦ ꯀꯩ ꯍꯥꯏꯅꯤ ꯒꯥꯔꯗꯦꯅꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯦꯀꯣ ꯀꯤꯠꯆꯟ ꯒꯥꯔꯗꯦꯟ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯕꯥꯜꯀꯣꯅꯤꯒꯤ ꯀꯩꯅꯣꯁꯦ ꯀꯣꯔꯤꯗꯣꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯂꯥꯏꯟꯁꯦ ꯁꯥꯡꯅ ꯍꯥꯡꯉ ꯂꯩꯕꯁꯦ ꯑꯩ ꯌꯨꯝꯗ ꯒꯝꯂꯥꯗ ꯀꯩꯅꯣ ꯂꯩ ꯊꯥꯗꯦꯕ ꯑꯩ ꯂꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕ ꯄꯥꯝꯃꯦꯕ ꯑꯗꯨꯒꯤ ꯚꯦꯖꯤꯇꯦꯕꯜꯁꯦ ꯑꯩꯅ ꯀꯩꯕ ꯐꯗꯤꯒꯣꯝꯒꯨꯝꯕ ꯑꯗꯒꯤ ꯍꯪꯒꯥꯝ ꯑꯣꯏꯔꯒꯁꯨ ꯁꯤꯡꯒꯜ ꯄꯤꯁ ꯑꯗꯨꯃꯥꯏꯅ ꯊꯥꯔꯒ ꯃꯌꯥꯝ ꯑꯃ ꯇꯧꯕꯒꯤ ꯀꯩꯅꯣꯁꯦ ꯁꯨꯝ ꯇꯧꯕ ꯀꯥꯟꯗ ꯁꯨꯝ ꯑꯩꯁꯦ ꯚꯤꯗꯤꯑꯣꯒ ꯅꯝꯗꯅ ꯈꯣꯠꯇꯅ ꯁꯨꯝ ꯇꯧꯕꯀꯣ ꯑꯗꯣ ꯐꯣꯟꯗꯗꯤ ꯂꯣꯏꯅꯃꯛꯇꯤ ꯃꯦꯃꯣꯔꯤꯗꯣ ꯍꯥꯞꯄ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯈꯜꯂꯦꯕ ꯑꯩꯁꯦ ꯈꯤꯇꯪ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯌꯨꯇ꯭ꯌꯨꯕ ꯑꯃ ꯍꯥꯡꯉꯒꯦ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯃꯦꯃꯣꯔꯤꯁꯦ ꯂꯣꯏ ꯂꯩꯔꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯐꯣꯇꯣ ꯗꯤꯂꯦꯠ ꯇꯧꯔꯔꯣꯏꯗꯅ ꯑꯗꯨꯒꯤ ꯈꯜꯂꯒ ꯍꯥꯡꯈꯤꯕꯅꯦꯕ ꯄ꯭ꯔꯨꯐ ꯍꯥꯏꯕꯕꯨꯀꯣ ꯃꯌꯥꯝ ꯑꯩ ꯂꯥꯏꯐ ꯇꯧꯔꯒꯁꯨ ꯑꯩꯒꯤ ꯂꯥꯏꯐꯇ ꯍꯣꯏ ꯃꯤꯅꯒ ꯑꯃꯨꯛꯇꯪꯒ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯋꯥꯟꯁ ꯍꯥꯏꯕꯗꯤ ꯌꯥꯎꯔꯝꯒꯅꯤꯀꯣ ꯁꯤ ꯌꯥꯝ ꯂꯥꯏꯐ ꯇꯧꯕ ꯚꯤꯗꯤꯑꯣ ꯇꯧꯕꯁꯦ ꯑꯩ ꯅꯣꯡꯃꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯀꯔꯤꯕ ꯂꯥꯏꯛ ꯇꯧꯕ ꯑꯩ ꯍꯥꯏꯗꯦꯕ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯃꯦꯃꯣꯔꯤꯒꯤ ꯍꯥꯡꯕꯅꯦ ꯃꯌꯥꯝꯒꯁꯨ ꯅꯨꯡꯁꯤꯕꯤ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯨꯝ ꯂꯥꯏꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯑꯁꯤꯅ ꯑꯗꯨꯝ ꯄꯦꯟꯖꯩꯕ ꯑꯗꯨꯒꯤꯅꯤꯗ ꯇꯁꯦꯡꯅ ꯑꯗꯣ ꯄꯩꯁꯥ ꯂꯥꯛꯇꯕꯗꯨꯗꯤ ꯑꯩ ꯂꯥꯛꯁꯨ ꯂꯥꯛꯇ꯭ꯔꯤ ꯄꯩꯁꯥ ꯑꯩ ꯆꯦꯅꯦꯜ ꯍꯥꯡꯕꯁꯨ ꯌꯥꯝ ꯀꯟꯅ ꯀꯨꯏꯗ꯭ꯔꯤ ꯑꯗꯨ ꯈꯛꯇꯒꯤꯅꯤꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯁꯨꯝ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤꯒ ꯔꯤꯂꯦꯇꯦꯠ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯄꯥꯝꯖꯕꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯡꯈꯤꯕꯅꯦ I'm just telling about OT department and emergency department. Okay.
ให้หนกซักจ้าเลยลีนะสิซักไงเพราะฉะนั้นตัวมันได้แต่ไอ้ละพอยจ้ามันยังไปที่มรกตาไปนี่นะเฮงตัวพวกนุ่งไงตัวคนประตูกันนะบอกว่าละพอยอันนี้จ้าอันนี้ลูกไฮสตอร์นะเฮงจ้าบ้านเราเลยก็ไล่มุดทันเราจะเอาจ้าไปเห็นด้วยมันก็ไล่มุดทันแล้วแต่แบบแทงคิ้วในนู้ซีโร่แล้วก็ต้มมวยไก่ทำบางอย่างให้ที่ให้ยังเสียมันชุบมาคนใดนี่ก็ภาษาสัปดาห์ภาษาสัตว์ด้วยเสียไอ้นี่เห็นจะตัวเองทำสิ่งเดรสกินไอ้ยามันเนี่ยบอกว่าอันที่ผมบอกกันนี่ไอ้40 years single มานุ่งชีเรแต่ก็ยังท้องยามไพ่เย่เส้นกว่าsingleแล้วนุ่งง่ายเป็นมุทัดคิโนยลีนายถ้าพวกแม่ทำสกัดไม่ต้องตัวดีเกตถ้าพวกแม่ทำผ่านไปย่อมรู้ชันโดยเนี่ยยิ่งมุ่งมันรู้ชันแบบว่าให้ยังปวดท่าในภาษาที่หันหลังเยี่ยมจะสกายกว่าอ่างไม่ได้หันกี่แบบไม่อ่างสวยบินเสียสวยบินโอ้บ้าฮัจยัมนะตัวออเรนจ์บ้าช่วยบ้านสวยเดินยาวแล้วมีเนี่ยกว่าเย็นสวยบินแล้วก็ประคังที่ขมายตัวแต่มันจำนัดทีไอ้นายที่ตาดูเย็นสวยบินแล้วก็ประคังที่อ่างว่างยาวแล้วไม่หาแบบเย็นแล้วไม่เอามาแล้วจะได้Office na set pangam dre mayam na 40 years wa bi ba mayam sina hai hoi kai ba kas kom hadak cherau ba sulak tore ko cherau ba anau ba sahi lak tore advance ne wish ma pizage apha ba isana pam jaba gyan ta bi ma phang go ojaroไอ้ที่อิสโหดดูมั้งไอ้เนี่ยพวกก็ทุบพิทักษ์สิเดียมน้องอินทรานะฮะเนี่ยมุงบางตัวรับบุนกปะตะฮาแค่ตัวนี้เนี่ยคนนกเอามาตัวไหนดูที่มุงบางใครเป็นเนี่ยซักซาเป็นตัวเนี่ยมั้งสินะพัฒบิสาระอีกบางครั้งบราลาวคงจะต้องปะตัวนี้นู้นเนี่ยManipula ka na mo bang tao ay? Manipula ka na mo bang tao? Manipula tao ko si ay manipula tao ko yung cha iro mga tao sa ko yung cha ay sa nga kaya di sa ro ba manipula gi kaya hay ni uti gumba kay gumba am nim sa gi pa bor ka pisala APL ba de IP pesa ka na ta di line ning khage line kay no paisa kaya am tan do gi morong mela sami no kay no are re sa lo de kay do paisa kaya am khare lai bo do dum luhong tho o ne bani honda mi ne ka dum paisa pai jara kan kujikan di honda bakala di mi am kar ba taw ne du te Hi Narendra, thank you so much. Hello, your food is so delicious. Thank you so much. Kahain niyo yung chat na kasi kain nga ilay ti kayo profession kayo nga ito na kayo ilay ti habi hinjang yun bibiyam sa later di hinjang ka dahil ilay sa ato di ko aduna ay kay mi kain nga iway dita koy hospital da su kwa kayo ka mali kayo ba koy nurse ka mali ko koy sweeper ga si ko ang ke ba yaw de na kwa salwar kurti basa basa la masana ana la ko thabak tawai baไอ้ใกล้ยังไงโอ้ยที่หาปัญญาทับบักนี่นะกว่าทับบักมาดาราแมนแฮปปี้เอาสั่งดาราแมนไอ้มันนี่พูดทะเลาะตัวบันที่ชัดมีโมนี่ที่ฮัลโหลบันนี่
ꯒꯥꯔꯃꯦꯟ ꯗꯦꯠꯇꯤ ꯐꯤꯛꯁ ꯇꯧꯗ꯭ꯔꯤꯌꯦ ꯑꯦꯄ꯭ꯔꯤꯜꯒꯤ ꯐꯥꯔꯁ ꯋꯤꯛꯀꯨꯝꯕ ꯄ꯭ꯂꯥꯟ ꯇꯧꯋꯦ ꯑꯗꯣ ꯍꯣꯔꯦꯟ ꯇꯤꯀꯦꯠ ꯑꯝꯇꯪ ꯌꯦꯡꯈꯤꯒꯦ ꯑꯗꯨ ꯈꯜꯂꯒꯦ ꯑꯩꯁꯨ ꯗꯦꯜꯂꯤ ꯅꯣꯔꯠꯇ ꯀꯨꯏꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯑꯣ ꯗꯦꯜꯂꯤꯒꯤ ꯅꯣꯔꯠꯁꯦ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯩꯗꯤ ꯂꯥꯛꯄ ꯅꯧꯔꯤꯉꯩꯗ ꯑꯃꯨꯛꯇꯪꯈꯛ ꯆꯠꯂꯨꯏꯌꯦ ꯑꯩꯈꯣꯏ ꯏꯟꯆꯥꯔꯖ ꯏꯆꯦ ꯑꯃꯒꯀꯣ ꯏꯆꯦ ꯔꯤꯃꯥ ꯍꯥꯏꯕ ꯃꯥꯅꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯀꯣ ꯋꯥꯡꯉꯨꯗꯒꯤ ꯑꯃ ꯂꯩꯔꯝꯃꯦꯕꯀꯣ ꯋꯥꯡꯉꯨꯒꯤ ꯁꯣꯅꯤꯌꯥꯅꯦ ꯑꯂꯨꯁꯥ ꯀꯩꯀꯥ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯆꯥꯕ ꯆꯠꯂꯨꯕꯗꯣ ꯁꯣꯝꯒꯤ ꯁꯥꯎꯠ ꯗꯦꯜꯂꯤꯗ ꯂꯩ ꯍꯥꯏꯕ ꯈꯪꯗꯕꯀꯣ ꯃꯇꯝꯗ ꯑꯗꯨ ꯆꯠꯂꯨꯕꯅꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯔꯝꯗꯧꯗꯤ ꯃꯥꯜꯂꯤ स्पीक इन हिंदी आज हिंदी की दिन नहीं है आज हिंदी बंद है ओ आज हिंदी बंद है हाय तो ताऊ चाहिए माँ बता दे हिंदी गांग ले Where are you? I'm in Delhi. 그만 싸기 한개도 양보다 노트 누아이티바 에듀케이션ꯒꯤꯗꯤ ꯐꯩ ꯑꯧ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯥꯛꯇ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯄꯗꯧ ꯇꯧꯋꯦ कई हाय लो हिंदी नहीं तो फिर आज सबकी लैंग्वेज बंद है ओनली माय मदर टंग मा लौथोखरे लोकताक सत्र ही तोंगदोरिबन हंदा ही तोंगे हंदा लोकताक चलगा मोटर बोट हाइब्रा अदु नत्तबा ही असांगबा उगिदो अदुदे तोंगिंगे अमफक तोंगजे अदु तोंगिंगे रिंगटोन फाउदी हाई कईनो लिना रिंगटोन से कदौरके थाइनिक इसै ओइबगी नोकनारि रंदुबा नुसिबनि हे इसै दियामना see you again soon okay bye nangso hapo si sai se nusibani hi Dilip Hindi song is very good hi Sidi Nangi very good orangani agi dinati ai di Manipur sai pam adune all is called the movie nusibani थाइने इसैनि हेलिको मैम नुंगाइबसिको Instagram पाइदो Instagram दो हांगे हांगमगा अखोई स्टाफ अमना हांबिबने आइदो ज्ञान तादे पासवर्ड के गाजु ज्ञान तादे पाइगदबनि YouTube हांगमनिना अटैच तौ हाइबको कोबी चाबा ngam hamuk ama purple kobi chabado adu numitro loi chaiba kobi do sidi tasam tasalle ba kai haiduna ni napsala yamado oi amaduna hop laubani na ko yamda ba loi chaba ngam ba wane ba sidi yam tasan man ni sidi ngam moe sengwa yam me manung da okay hi sidi
ringtone trong rất phong ổn nhỉ. Đi nãy thấy ta thở ringtone chứ. Kay Hanjang nói sinh June ni Hanjang na tiya. We are talking in Manipuri today. Dini hai ito ba yun ka? Ay hindi nga ang matali kasi. Masay ka nga mo na lahala. Wa eno may ka nga mo. Ranger bang hindi. Mo mayang ka din hindi ka kara hay ra din ya. No ni lo ay tam thokre hindi ka hay re ka chawbi din nga taw ba mo mayang ka din. Ini mga tala bagala yo sala. Ba ya. Uniform di hospital suhan laga pora ba din. Yung daga subang amaray. Matam lang ito. Kasi picture nga ang asudokra ba din manung da ay nung daw na piso ba pati haidara do sang job ni kayo pala ngang daw mo sudok na Prakash as hindi ban hai la yang tian do ri phang ni tian pui ra pung cha pung pha ra pha ji bai phang de chọc thâu cái juga nggak tahu wajah ada kan? Wajah ada kan? Tôi sao thuốc này mà lúc cô pico bị gì đó hả vậy đây ngầm rồi cô I'm sorry đang cha bang ngầm thế lại phát ta bi đang cha bang ngầm thế đang nhầm ta sân bẩn vậy này đang không pháp lao đấy cha ta bẩn cô bị đang ngang bi gì thế đó cha Khơi lại biết sao là cái này ham rồi khơi máy trên này để ngắt này đây sẽ cây lầm nó hai điều màn hay này sẽ delete cô ba hai điều màn मैं ताजी आपको हिंदी बोलना आती है तो इन जाने प्रकाश जी आज हिंदी बंद है आज हिंदी नहीं बोलना मैं मणिपुर लोग से बात करेंगे अभी ठीक है गुड नाइट प्रकाश शर्मा अरे तो ना गुड नाइट हजल इस ना हिंदी इज नॉट आवर मदर टंग अरे तो ना कास्ट कौन सी दोन सी नजर के नो हिंदी के कमेंट सिंग से पार ऐसी ना Yam hao kare loi cha kare loi na cha kare hai mandir Manipur thoga koi basa pagi di kya khan cha bagi di Manipur hinjang ke ka sam chan ni pakora kari ka ba ngau re ham chan ni man pakora ready made tho ha ba han di khayam por ta han yum da gi khai thare ba ko hoili nai pa re hindi gi se pakora packet ready made thok pa do
ꯑꯗꯨꯗꯣ ꯌꯨꯝꯗꯒꯤ ꯈꯔ ꯊꯥꯔꯛꯑꯦꯕꯀꯣ ꯌꯥꯝ ꯍꯥꯎꯋꯦ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒꯤ ꯐꯦꯛꯇ꯭ꯔꯤ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏꯗꯣꯏꯔꯥ ꯑꯗꯨ ꯁꯥꯕꯤꯔꯤꯕ ꯀꯩꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯤꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯑꯩꯈꯣꯏ ꯍꯩꯇꯕꯁꯨ ꯅꯠꯇꯅꯀꯣ ꯃꯄꯥꯟ ꯂꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯩꯇꯕꯀꯣ ꯑꯗꯨꯁꯤꯡꯗꯣ ꯄꯦꯀꯦꯠꯇ ꯂꯥꯛꯑ ꯆꯥꯕ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯖꯒꯦ ꯍꯥꯏꯕꯗꯤ ꯑꯆꯥꯔ ꯁꯦꯝꯕꯁꯨꯀꯣ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯐꯅꯌꯥꯝ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤ ꯄꯀꯣꯔꯥꯗ ꯍꯥꯎꯋꯦꯀꯣ ꯃꯣꯏꯗꯣ ꯃꯐꯝꯗꯣ ꯀꯩꯅꯣꯗ ꯃꯥꯜꯂꯦ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗꯤ ꯊꯥꯏꯌꯦꯕꯀꯣ ꯑꯦꯛꯖꯦꯛ ꯑꯦꯔꯤꯌꯥꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯃꯃꯤꯡ ꯃꯊꯥꯗꯨꯗꯤ ꯁꯨꯝ ꯀꯥꯔꯠꯇ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯍꯧꯕꯅꯦꯕꯀꯣ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗꯤ ꯊꯥꯏꯌꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯟꯗꯛꯁꯨ ꯂꯩꯔꯒ ꯄꯨꯔꯛꯀꯦ ꯍꯟꯗꯛ ꯑꯩ ꯆꯠꯄꯗꯤ ꯈꯔ ꯌꯥꯝ ꯂꯩꯔꯛꯀꯦ ꯌꯣꯡꯆꯥꯛ ꯌꯥꯝ ꯆꯥꯕꯤꯔꯅꯤ ꯎꯇꯤ ꯑꯁꯪꯕ ꯑꯗꯨꯒ ꯀꯩꯕ ꯆꯒꯦꯝ ꯄꯣꯝꯕ ꯀꯩꯀꯥ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯆꯥꯔꯛꯀꯅꯤ ꯍꯟꯗꯛꯇꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯒ ꯑꯩꯅ ꯍꯤꯗꯥꯛ ꯀꯥꯞꯄ ꯎꯠꯂꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯍꯤꯗꯥꯛꯇꯤ ꯀꯥꯞꯇ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩ ꯄꯦꯁꯦꯟ ꯄꯥꯏꯗ꯭ꯔꯕꯅꯤ ꯍꯤꯗꯥꯛꯇꯤ ꯀꯥꯞꯇ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯀꯥꯞꯄ ꯎꯠꯂꯣ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯏꯁꯇꯥꯐ ꯅꯥꯕ ꯀꯥꯟꯗꯀꯣ ꯑꯣꯏꯅ ꯀꯥꯞꯄ ꯎꯠꯂꯛꯑꯒꯦ ꯅꯔꯁꯅꯦꯅ ꯊꯥꯖꯗꯕꯩꯔꯕ ꯍꯤꯗꯥꯛ ꯀꯥꯞꯄ ꯎꯠꯂꯛꯑꯣ ꯍꯤꯗꯥꯛ ꯀꯥꯞꯄ ꯎꯠꯂꯣ ꯍꯥꯏꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩ ꯄꯦꯁꯦꯟ ꯄꯥꯏꯔꯤꯉꯩꯗꯗꯤ ꯎꯠꯄ ꯌꯥꯕ ꯑꯗꯣ ꯑꯗꯨꯁꯨ ꯃꯊꯛꯇ ꯄꯦꯁꯦꯟ ꯄꯥꯏꯔꯤꯉꯩꯗ ꯑꯣꯏꯔꯒꯁꯨꯀꯣ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄꯗꯨꯗꯤ ꯌꯥꯗꯦꯕ ꯄꯦꯁꯦꯟꯗ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯑꯌꯥꯝꯕꯅꯀꯣ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯚꯤꯗꯤꯑꯣꯗ ꯋꯥꯔꯗꯇ ꯅꯔꯁꯤꯡ ꯀꯥꯎꯟꯇꯔ ꯀꯣ ꯅꯔꯁꯤꯡ ꯏꯁꯇꯦꯁꯟ ꯍꯥꯏꯇꯥꯔꯦ ꯅꯔꯁꯤꯡ ꯏꯁꯇꯦꯁꯟ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠ ꯑꯩꯅ ꯂꯥꯏꯐꯀ ꯊꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯇꯣꯉꯥꯟꯅ ꯔꯨꯝꯗ ꯆꯠꯂꯒ ꯊꯥꯕ ꯈꯣꯠꯄꯗꯣ ꯑꯗꯨ ꯈꯛꯇꯅꯦꯕꯀꯣ ꯂꯥꯏ ꯐꯠꯇꯕꯤꯗꯣ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯑꯣ ꯂꯥꯏ ꯐꯠꯇꯕꯤꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯍꯌꯦꯡ ꯑꯩꯒ ꯃꯥꯒ ꯕꯖꯥꯔ ꯆꯠꯃꯤꯟꯅꯗꯣꯏꯅꯦ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠꯇꯨꯒ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠꯀ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯂꯥꯏꯠꯇꯤ ꯌꯥꯝ ꯊꯥꯗꯤ ꯊꯥꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯃꯐꯝꯗꯣ ꯃꯤꯗꯨ ꯆꯤꯟꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯍꯌꯦꯡꯁꯦ ꯆꯤꯟꯕ ꯑꯣꯏꯗꯣꯏꯅꯤꯅ ꯂꯥꯏꯠ ꯊꯥ ꯂꯩꯔꯒꯗꯤ ꯑꯩ ꯄꯣꯠꯇꯣ ꯂꯩꯐꯝ ꯈꯪꯉꯔꯣই ꯑꯗꯣ ꯃꯦꯇ꯭ꯔꯣꯗꯗꯤ ꯉꯥꯛꯇꯪ ꯊꯥꯕꯗꯤ ꯌꯥꯕꯅꯦ ꯑꯗꯣ ꯃꯦꯇ꯭ꯔꯣꯗ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯆꯠꯀꯗꯕ ꯑꯣꯏꯌꯦꯕ ꯃꯦꯇ꯭ꯔꯣ ꯏꯁꯇꯦꯁꯟꯗꯣ ꯃꯦꯇ꯭ꯔꯣꯁꯦ ꯑꯃꯈꯛꯇꯪꯅꯦꯕꯀꯣ ꯃꯊꯛꯇ ꯆꯠꯇꯣꯏꯁꯦ ꯑꯃꯗꯨꯒꯤ ꯃꯈꯥꯗꯒꯤꯗꯤ ꯄꯨꯔꯥ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯑꯗꯨꯝ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯒꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗꯅꯤ ꯅꯦꯠꯋꯥꯔꯛ ꯀꯔꯤꯅꯣ ꯍꯦ ꯁꯝꯁꯤꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯣꯡꯁꯤꯜꯂꯛꯏꯅꯣ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯗꯦꯜꯂꯤ ꯊꯥꯕꯜ ꯆꯣꯡꯗꯕ ꯆꯣꯡꯉꯣꯏꯗ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯂꯩꯕꯅꯤꯅꯀꯣ ꯍꯥꯏꯕꯗꯤ ꯁꯤꯗꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯅꯗꯕ ꯌꯥꯗꯦꯗꯅꯀꯣ ꯍꯥꯏꯕꯗꯤ ꯌꯨꯅꯤꯇꯤ ꯍꯥꯏꯕꯁꯦ ꯎꯠꯇꯕ ꯌꯥꯗꯦꯗꯅ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯅꯩꯅꯦ ꯂꯥꯞꯅ ꯂꯩꯔꯁꯨ ꯑꯗꯨꯅ ꯁꯤꯗꯁꯨ ꯆꯣꯡꯉꯔꯣꯏꯌꯦ ꯍꯤꯖꯝ ꯑꯗꯣ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯑꯣꯏꯕꯅ ꯅꯦꯠꯋꯥꯔꯛ ꯐꯪꯗꯕꯅꯤꯅ ꯌꯥꯔꯔꯣꯏ ꯅꯝꯗꯤ ꯌꯥꯝ ꯅꯝꯅꯤꯡꯉꯦ ꯑꯗꯣ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠꯇ ꯀꯥꯞꯍꯜꯂꯣ ꯍꯥꯏꯔ ꯈꯪꯗꯦ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠꯄꯨꯗꯤ ꯅꯝꯕꯤꯒꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯥꯕꯨꯗꯤ ꯄꯣꯠ ꯌꯥꯝ ꯂꯩꯔꯣ ꯑꯗꯨꯁꯨ ꯃꯤꯗꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯏꯟꯅꯕ ꯃꯐꯝ ꯑꯣꯏ ꯄꯣꯠꯇꯣ ꯑꯍꯣꯡꯕ ꯃꯐꯝꯅꯦꯕꯀꯣ ꯑꯗꯣ ꯑꯩꯗꯣ ꯕ꯭ꯂꯣꯛꯇꯤ ꯌꯥꯝ ꯁꯦꯝꯅꯤꯡꯉꯦ ꯑꯗꯣ ꯀꯤꯁꯨ ꯀꯤ ꯍꯥꯏꯕꯗꯤꯀꯣ ꯐꯣꯟ ꯅꯨꯡ ꯂꯥꯛꯈꯤꯕ ꯃꯨꯟꯈꯤꯕ ꯐꯣꯟꯗꯣ ꯇꯧꯔꯤꯉꯩꯗ ꯅꯥꯀꯟꯗ ꯕꯦꯒ ꯌꯥꯟꯕꯗ ꯄꯣꯠ ꯑꯃꯨꯛ ꯁꯠꯈꯤꯕ ꯇꯝꯕ ꯉꯝꯗꯦꯗꯅꯀꯣ ꯍꯣꯅꯤꯕꯤ ꯕ꯭ꯂꯣꯛ ꯅꯝꯃꯛꯑꯣ ꯑꯗꯨꯗꯤ ꯕ꯭ꯂꯣꯛ ꯅꯝꯕꯗꯣ ꯍꯌꯦꯡ ꯌꯦꯡꯒꯦ ꯑꯩ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕ ꯃꯅꯥꯛꯇꯒꯤꯅꯤ ꯄꯥꯂꯤꯀꯥ ꯕꯖꯥꯔ ꯆꯠꯇꯣꯏꯔꯣ ꯄꯥꯂꯤꯀꯥꯗꯤ ꯆꯠꯂꯔꯣꯏ ꯄꯥꯂꯤꯀꯥꯒꯤꯗꯤ ꯅꯨꯄꯥꯒꯤ ꯄꯣꯠ ꯉꯥꯛꯇꯅꯦ ꯑꯌꯥꯝꯕ ꯌꯣꯜꯂꯤꯗꯣ ꯑꯗꯨꯁꯨ ꯃꯊꯛꯇ ꯄꯥꯂꯤꯀꯥꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯀꯂꯔꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯈꯥ ꯀꯣ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯑꯣꯏꯕꯅꯤꯅ ꯀꯂꯔ ꯃꯌꯥꯝ ꯑꯃ ꯊꯥꯜꯂꯤꯗꯅ ꯃꯣꯏꯒꯤ ꯕ꯭ꯂꯨ ꯀꯂꯔꯗ ꯌꯥꯝ ꯐꯖꯩꯌꯦꯅ ꯑꯃ ꯍꯋꯥꯏ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯅ ꯕꯥꯔꯗꯦꯒꯤ ꯑꯃ ꯄꯤꯒꯦꯅꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯒꯤ ꯃꯃꯥꯟꯅꯕꯅꯦ ꯑꯩꯒꯗꯤ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯁꯨꯝ ꯈꯪꯅꯔꯕꯅꯤꯅꯀꯣ ꯐꯗꯤ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯃꯊꯛꯇꯅꯅꯦ ꯀꯂꯔ ꯑꯃ ꯑꯣꯏꯌꯦ ꯃꯊꯛ ꯍꯥꯏꯕꯗꯤꯀꯣ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯀꯥꯟꯗ ꯕꯖꯥꯔꯗꯩ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯅꯨꯡꯗꯅ ꯀꯂꯔ ꯑꯃ ꯍꯥꯏꯕꯗꯤ ꯃꯩꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯃꯌꯥꯡꯒꯤ ꯇ꯭ꯔꯤꯛ ꯍꯥꯏꯔꯗꯅꯀꯣ ꯑꯗꯣ ꯗꯨꯀꯥꯟ ꯂꯣꯏꯅꯃꯛ ꯇꯧꯕ꯭ꯔꯥꯗꯤ ꯈꯪꯗꯦꯀꯣ ꯑꯩꯅ ꯆꯪꯉꯨꯕ ꯈꯔꯗꯤ ꯂꯣꯏ ꯀꯂꯔ ꯑꯗꯨꯝ ꯍꯥꯞꯄꯦꯕ ꯄꯥꯂꯤꯀꯥ ꯕꯖꯥꯔꯁꯨ ꯑꯩ ꯑꯅꯤꯔꯛ ꯈꯛꯇꯪ ꯆꯠꯄ ꯃꯥꯜꯂꯦ ꯑꯍꯥꯟꯕ ꯑꯃ ꯆꯠꯂꯨꯔꯦ ꯑꯀꯣꯟꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯣꯏꯗꯥ ꯂꯥꯛꯑꯝꯕꯩꯗ ꯑꯩ ꯀꯅꯥ ꯂꯥꯛꯑꯝꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯥꯎꯔꯦ ꯑꯃꯨꯛꯇꯪ ꯑꯅꯤꯔꯛ ꯁꯨꯕꯗꯤ ꯆꯠꯂꯨꯔꯦ ꯄꯥꯂꯤꯀꯥ ꯕꯖꯥꯔꯗ ꯑꯗꯨꯃꯥꯏꯅ ꯑꯍꯨꯝꯔꯛ ꯁꯨꯅꯗꯤ ꯆꯠꯇ꯭ꯔꯤꯕ ꯃꯥꯜꯂꯦ ꯀꯣꯛ ꯉꯥꯎꯕꯅꯤ ꯃꯣꯏꯒꯤ ꯄꯣꯠ ꯈꯨꯌꯣꯟꯗꯨꯁꯨ ꯀꯣꯛ ꯌꯥꯝ ꯉꯥꯎꯋꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯗꯣ ꯆꯠꯇ꯭ꯔꯤꯉꯩꯗ ꯆꯣꯔ ꯕꯖꯥꯔꯁꯦ ꯑꯝꯇꯪ ꯆꯠꯀꯦꯗꯤ ꯈꯟꯕꯅꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯃꯦꯇ꯭ꯔꯣ ꯏꯁꯇꯦꯁꯟ ꯅꯝꯕꯔ ꯀꯌꯥꯅꯣ ꯅꯪ ꯉꯁꯤ ꯌꯦꯜꯂꯣ ꯂꯥꯏꯟꯗ ꯍꯥꯏ ꯀꯩꯅꯣ ꯃꯦꯇ꯭ꯔꯣ ꯏꯁꯇꯦꯁꯟ ꯅꯝꯕꯔ ꯀꯌꯥꯅꯣ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯤꯌꯦ ꯃꯦꯇ꯭ꯔꯣ ꯏꯁꯇꯦꯁꯟ ꯑꯩꯅ ꯂꯩꯔꯤꯕ ꯈ꯭ꯋꯥꯏ ꯅꯤꯌꯔꯦꯁ ꯃꯦꯇ꯭ꯔꯣ ꯏꯁꯇꯦꯁꯟꯁꯦ ꯁꯠꯇꯔꯄꯨꯔ ꯃꯦꯇ꯭ꯔꯣ ꯏꯁꯇꯦꯁꯟ ꯀꯨꯇꯨꯞ ꯃꯤꯅꯥꯔꯒꯤ ꯍꯦꯛ ꯃꯊꯪꯒꯤ ꯏꯁꯇꯦꯁꯟꯗꯣ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯗꯦꯜꯂꯤꯗ ꯂꯩꯕꯁꯤꯡꯗꯤ
Sarojini Chandni Chowk nungaibani hai. Chandni Chowk yam nungai. Ai yaw kana chatpadi chatpadi ka yum tholam da amamuk sa pasuma na tiya chat nungai padi hai. Adudi yellow line. Mani yellow line din. Thank you so much. Koi bagi di am lay tra mo koi bam sabam ne am lay na ko ado kano tawde ai hada yam nungai ta ba wana ko nungai ta ba haragadi yam kana nungai ta ba di pokti ado kitang ado nungai ta ba hai tare ko February tha katang da moi gi ama Mughal Garden na habra ama hangi da na ko asigi kano da India Gate manaki da ko President House ki kano manaki do adu to February tha da ai chapa phangong je ba ko duty to hospital do audit lai ba ke suti phang ta ba di ko adu da ayu ta da chatra di ya de ta na ko moi adu ki kano si garden se adum tang chalau dom sam nungai te wan chi ne yar hang ne ha ba ni na ko am tang ging ning ba du yim pham se do ana chalau tre Delhi da ha da lai ba mi ga di chat pi ra ba sim pham se soi da na dilum chat te chat na ba na ya ba na ada lai ba se ko ko ji Mughal Garden hai bo ngan da ma ni Mughal Garden ha ben chum ba lam ra di khang di ma ni chum me Mughal Garden hai ba hai same chat le hai chat lu ra bo gas kon hai chat mujim pham je halan chat piram do ma le ko nungai bra kamai tawge ai di adum phon chat pa nang haudra ba din next year mo ngai ta ba ne 2026 ta mo ngai ni 25 chat lau drum na 26 ta ngai de tha ma khatang hang nge hai ba ni ko adu ne aduma phangau re 26 January ma yeng ba chat ke taw ba se duty evening duty tar ga do ma chat lau tare live ko ne ko direct mamang da ko phamaga yeng ba yeng ni ba ko adu chatpagi kanu budi khanga chana ba budi patient gi through de gi lai ra ba ne ba duty ya da gi chalau chat le lungai ba ni hai phatte da ko na thana chat pa akhoi da hairam da ba aduni da adu ma lai re adu ga ai khangi hana yum chalam dai koi bam ta chana ai na hanu wai Huda City Center for nung di metro chat e Gurgaon Cyber Park chat de ai khangi yellow line gi phai nuai da ba mi khusin se ko am si ha ba metro da ai ngarang na han ana ba hang ba ka airport ki line da to ga ba am nuai karam kan da thorak to no di no tal le Manipur su hai da di hai am tal le am mathang thagi first week ta plan tawi thongla adam de horen gang ticket am thang yeng direct flight phang ani direct to thongla ani phang raga na connecting to thulak ta ba ai hairam gani da mayam ai thol ko matam de airport line chen na Hawaii di metro service amuk ni pura ba ai khang hau je du matam de ai na mamang da khang ba ga handa ngarang han chatlu bane ba ko adradi phajana dum chatle do kano taw chak cha ra bo hai barun chak cha roi ngasi singju an cha re thaba halak pa gan ne ngasi singju ngatang ai chi phone me la me ba ko adu ga ai se 2010 gi ma 2010 di school kari ye kari oi do no khangri ba du matam da ko akhoi di ta sing adu matam ne kai oi do no khangri ai Manipur da la e o karam kan da la e no karam kan mo lai de ne Manipur da ai di tha ma lai tha ma suti se numini ni wani ga da halani habade ai halakpaga room dungju sar ka ba sengdok khotok pa tok da ya ro da na ko phun ka san ba do du gi tha ma suti numini ni wani ga da la kan na ha na yawi ba hospital asi mamu kan ko mi aina tawri ba hai de nu tra ai ho aina tawri sira CH ko South Delhi ako hospital manis date 5 ba ai date 3 natraga 4 gi flight yeng de taraman ai la pa gong chat tar ba
ꯑꯩ 3 ꯗꯦꯠ 3 ꯅꯠꯇ꯭ꯔꯒ 4ꯒꯤ ꯇꯤꯀꯦꯠ ꯄꯥꯝꯃꯦ ꯍꯥꯏꯕꯗꯤ ꯆꯩꯔꯥꯎꯕ ꯅꯪꯅꯕꯀꯣ ꯍꯟꯗꯛ ꯆꯩꯔꯥꯎꯕ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯊꯪꯗ ꯂꯥꯏꯚ ꯊꯥꯔꯛꯀꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯅꯠꯇ꯭ꯔꯒ ꯂꯥꯏꯚ ꯑꯣꯏꯅ ꯑꯩ ꯕ꯭ꯂꯣꯛ ꯊꯥꯒꯠꯇꯕ ꯊꯥ ꯃꯈꯥꯏ ꯑꯃ ꯐꯥꯔꯝꯕꯅꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯅꯦ ꯐꯣꯟꯗ ꯏꯗꯤꯇꯤꯡ ꯇꯧꯕꯅꯤꯅꯀꯣ ꯐꯣꯟ ꯂꯥꯛꯁꯟꯕ ꯈꯣꯠꯁꯟꯕ ꯇꯧꯕꯗꯨꯒꯤ ꯌꯥꯗꯦꯗꯅ ꯑꯗꯨꯗꯨꯒꯤꯅꯤꯗ ꯍꯟꯗꯛ ꯍꯣꯔꯦꯟ ꯌꯥꯔꯒꯗꯤ ꯏꯗꯤꯇꯤꯡ ꯑꯃ ꯇꯧꯊꯣꯛꯑꯒ ꯍꯌꯦꯡ ꯑꯃ ꯊꯥꯒꯠꯀꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯂꯗꯤ ꯑꯩ ꯑꯌꯨꯛ ꯄꯨꯡ 6 ꯁꯦꯗꯨꯜ ꯊꯝꯕꯅꯦꯕ ꯅꯨꯡꯗꯥꯡꯗꯒꯤ ꯐꯤꯠ ꯇꯧꯔꯝꯃꯅꯤꯀꯣ ꯁꯦꯗꯨꯜꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 6ꯇꯗꯤ ꯑꯩ ꯍꯧꯒꯠꯇꯦꯗꯅꯀꯣ ꯑꯩ ꯌꯥꯍꯧꯗꯤ ꯊꯦꯡꯉꯦ ꯁꯤꯗꯗꯤ ꯌꯨꯝ ꯆꯠꯂꯗꯤ ꯌꯥꯍꯧ ꯉꯜꯂꯦ ꯁꯤꯗꯗꯤ ꯌꯥꯍꯧ ꯊꯦꯡꯉꯦ ꯔꯥꯖꯧꯔꯤ ꯒꯥꯔꯗꯦꯟ ꯆꯠꯂꯨ ꯅꯨꯡꯉꯥꯏꯕꯅꯤꯕ ꯕꯤ ꯀꯦꯌꯔꯐꯨꯜ ꯔꯥꯖꯧꯔꯤ ꯒꯥꯔꯗꯦꯟꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯩ ꯑꯃꯨꯛꯇꯪ ꯈꯛꯇꯪ ꯆꯠꯂꯨꯔꯦ ꯀꯩꯅꯣ ꯇꯧꯕꯗ 7D ꯀꯣ ꯃꯨꯚꯤ ꯌꯦꯡꯕ ꯑꯃꯨꯛꯇꯪꯈꯛ ꯆꯠꯂꯨꯔꯦ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯃꯥꯡ ꯆꯍꯤ 2023ꯗ ꯃꯥꯜꯂꯦ ꯑꯃꯨꯛꯇꯪꯈꯛ ꯆꯠꯂꯨꯔꯦ ꯔꯥꯖꯧꯔꯤ ꯒꯥꯔꯗꯦꯟ ꯑꯩ ꯀꯣꯛ ꯆꯤꯛꯑꯦ ꯊꯥꯞꯃꯟꯗꯅ ꯀꯦꯞꯇ ꯆꯠꯄꯅꯤ ꯑꯗꯨꯒ ꯀꯣꯜꯀꯇꯥꯗ ꯅꯨꯃꯤꯠ 4ꯅꯤꯃꯨꯛ ꯂꯩꯅꯤ ꯏꯆꯦ ꯕ꯭ꯔꯥꯖꯤꯜꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯑꯣ ꯌꯥꯝ ꯐꯩꯌꯦ ꯑꯩꯁꯨ ꯌꯨꯝ ꯊꯣꯛꯄ ꯀꯥꯟꯗ ꯗꯦꯠ 3 ꯅꯠꯇ꯭ꯔꯒ 4ꯗ ꯌꯨꯝ ꯆꯠꯂꯅꯤ ꯑꯗꯨꯒ ꯗꯦꯠ 8 ꯅꯠꯇ꯭ꯔꯒ 9ꯗ ꯑꯩ ꯀꯣꯜꯀꯇꯥ ꯆꯠꯇꯣꯏꯅꯦ ꯀꯣꯜꯀꯇꯥꯗ ꯀꯣꯏꯕ ꯆꯠꯀꯅꯤ ꯑꯩꯈꯣꯏ ꯃꯃꯥ ꯄꯨꯔ ꯆꯠꯇꯣꯏꯅꯦ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯖꯔꯅꯤ ꯑꯣꯏꯗꯧꯕ ꯃꯥꯜꯂꯦ ꯑꯩ ꯀꯣꯜꯀꯇꯥ ꯆꯠꯂꯨꯗꯣꯏꯅꯤ ꯀꯣꯜꯀꯇꯥꯗ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯀꯩꯅꯣ ꯂꯩꯔꯒꯗꯤ ꯊꯦꯡꯅꯁꯤ ꯀꯣꯜꯀꯇꯥꯗꯁꯨ ꯂꯥꯛꯀꯅꯤ ꯅꯣꯏ ꯂꯝꯁꯦ ꯀꯥꯏꯗꯅꯣ ꯍꯥꯏ ꯑꯩꯈꯣꯏ ꯂꯝꯁꯦ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇꯅꯤ ꯗꯦꯜꯂꯤꯒꯤ ꯒꯂꯤꯗꯨ ꯎꯕꯗ ꯑꯣꯅꯤꯡꯉꯤ ꯑꯩꯗꯤ ꯑꯁꯦꯡꯕꯅꯤꯉꯣ ꯃꯣꯏꯁꯤ ꯀꯥꯏ ꯒꯂꯤꯗꯣ ꯌꯥꯝꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯇꯥꯐ ꯑꯃꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯨꯄꯥꯡ ꯄꯤꯕ ꯆꯠꯂꯨꯏꯕꯀꯣ ꯀꯔꯤꯅꯣ ꯃꯥꯏ ꯒꯂꯤꯗꯨꯕꯨ ꯑꯩ ꯄꯦꯜꯂꯦ ꯑꯁꯦꯡꯕ ꯕꯥꯏꯛꯇꯒꯤ ꯍꯦꯟꯅꯅꯦ ꯀꯩꯅꯣ ꯆꯠꯄ ꯌꯥꯗ꯭ꯔꯕ ꯀꯥꯔꯒꯨꯝꯕ ꯂꯩꯕ ꯃꯤꯈꯩꯗꯤ ꯑꯝꯇ ꯆꯠꯄ ꯌꯥꯔꯔꯣꯏꯀꯣ ꯃꯥꯏ ꯒꯂꯤꯗꯣ ꯁꯨꯃꯥꯏꯅ ꯈꯨꯔꯒꯅꯦ ꯑꯁ ꯀꯃꯥꯏꯅ ꯂꯩꯕꯅꯣ ꯈꯣꯠꯂꯦ ꯑꯗꯨ ꯃꯅꯨꯡ ꯆꯪꯉꯒ ꯕꯤꯜꯗꯤꯡꯗꯤ ꯂꯣꯏꯔꯦ ꯑꯝꯇꯕ ꯕꯤꯜꯗꯤꯡ ꯉꯥꯛꯇ ꯑꯗꯨꯃꯥꯏꯅ ꯂꯩꯁꯦ ꯀꯃꯥꯏꯅ ꯁꯣꯔꯒ ꯐꯨꯜꯂ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯣꯏꯁꯦ ꯌꯥꯝ ꯆꯨꯝꯕ ꯋꯥꯅꯤꯀꯣ ꯍꯥꯏꯕꯗꯤ ꯗꯦꯜꯂꯤꯒꯤ ꯒꯂꯤ ꯎꯕꯗ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯁꯦ ꯑꯁꯦꯡꯕ ꯌꯥꯝ ꯍꯩꯅꯗꯕꯗꯤ ꯄꯤꯛꯃꯟꯗꯅꯀꯣ ꯍꯣꯏ ꯏꯆꯦ ꯊꯦꯡꯅꯁꯤ ꯍꯣꯏ ꯑꯩ ꯀꯣꯜꯀꯇꯥꯗ ꯂꯥꯛꯑꯗꯤ ꯀꯔꯤ ꯑꯩꯈꯣꯏꯅ ꯂꯩꯗꯣꯏ ꯃꯐꯝꯗ ꯅꯍꯥꯟ ꯍꯥꯏꯕꯗꯨꯕꯨ ꯀꯣꯜꯀꯇꯥꯒꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯩ ꯈꯪꯗꯦ ꯀꯣꯜꯀꯇꯥꯁꯦ ꯀꯣꯜꯀꯇꯥ ꯆꯠꯇ꯭ꯔꯤꯕꯀꯣ ꯖꯁ ꯑꯦꯌꯥꯔꯄꯣꯔꯠ ꯈꯛꯇꯪꯅꯦꯕ ꯂꯦꯑꯣꯚꯔ ꯂꯩꯕꯗ ꯂꯩꯔꯨꯕꯗꯣ ꯈꯛꯇꯅꯦꯕ ꯑꯩ ꯃꯄꯥꯟꯗꯤ ꯊꯣꯛꯇ꯭ꯔꯤ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯅ꯭ꯌꯨ ꯃꯥꯔꯀꯦꯠ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯈꯪꯗꯦ ꯑꯗ ꯂꯩꯗꯣꯏ ꯃꯥꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯁꯦ ꯂꯥꯏꯚ ꯂꯣꯏꯁꯜꯂꯒꯦ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨ ꯀꯥꯎꯔꯦ ꯃꯤꯅꯤꯠ ꯃꯉꯥ ꯂꯩꯕ ꯂꯣꯏꯁꯜꯂꯒꯦ ꯍꯥꯏꯔ ꯂꯣꯏꯁꯟꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯂꯥꯁ ꯋꯤꯛꯀꯨꯝꯕꯗ ꯃꯅꯤꯄꯨꯔ ꯆꯪꯒꯗꯕ ꯀꯅꯥ ꯂꯩꯖꯥꯠꯅꯣ ꯑꯩ ꯏꯊꯟꯗ ꯂꯥꯛꯄ ꯌꯥꯝ ꯇꯜꯂꯦ ꯍꯜꯂꯛꯄꯗꯀꯣ ꯃꯤ ꯑꯃ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯗꯅ ꯖꯔꯅꯤꯁꯦ ꯑꯗꯨꯒꯤꯅꯤꯗ ꯏꯊꯟꯗ ꯌꯥꯝ ꯇꯜꯂꯦ ꯐ꯭ꯂꯥꯏꯠꯇꯁꯨ ꯏꯊꯟꯗ ꯆꯠꯄꯗꯣ ꯂꯥꯏ ꯅꯨꯄꯤꯗꯨꯅ ꯊꯣꯛꯄ ꯃꯇꯝꯗꯗꯤ ꯑꯃꯔ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕꯅꯦꯕ ꯃꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯗꯥꯎ ꯌꯥꯏ ꯑꯩꯅ ꯊꯣꯛꯄ ꯃꯇꯝꯗ ꯑꯩ ꯏꯊꯟꯗ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯒ ꯐ꯭ꯂꯥꯏꯠꯇꯨꯁꯨꯅꯦ ꯒꯣꯇꯅꯥ ꯑꯃ ꯊꯣꯛꯄꯩ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯋꯦ ꯐ꯭ꯂꯥꯏꯠ ꯗꯤꯂꯦ ꯇꯧꯕꯅꯤ ꯈꯪꯗꯦ ꯂꯦꯟꯗꯤꯡ ꯌꯥꯗꯕꯅꯤ ꯈꯪꯗꯦ ꯑꯁ ꯈꯪꯗꯦ ꯑꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯋꯦ ꯗꯥꯎ ꯁꯨꯡꯆꯥ ꯆꯥꯟꯅꯗꯦ ꯐ꯭ꯂꯥꯏꯠꯇ ꯆꯠꯄꯁꯦ ꯍꯣꯏ ꯅ꯭ꯌꯨ ꯃꯥꯔꯀꯦꯠ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯨꯝ ꯇꯧꯕꯅꯦ ꯑꯩꯁꯨ ꯈꯪꯗꯦ ꯗꯦꯜꯂꯤꯁꯤ ꯃꯤ ꯑꯣꯔꯤꯖꯤꯟ ꯑꯃꯠꯇ ꯎꯗꯕꯅꯤ ꯂꯣꯏꯅ ꯑꯩ ꯁꯤꯔꯦ ꯀꯔꯤꯅꯣ ꯃꯤꯃꯤ ꯁꯤꯡꯖꯨꯅꯤ ꯍꯥꯏꯌꯦ ꯃꯤ ꯒꯨꯗ ꯅꯥꯏꯠ ꯀꯩꯕ ꯂꯩꯃꯍꯜ ꯔꯥꯙꯦ ꯍꯥꯏ ꯑꯗꯨꯅꯤꯗ ꯐ꯭ꯂꯥꯏꯠ ꯇꯣꯡꯕꯁꯦ ꯑꯃꯔꯣꯝꯗꯅꯦ ꯑꯩ ꯗꯥꯎ ꯌꯥꯝꯃꯟꯗꯕꯒꯤꯀꯣ ꯑꯩꯁꯦ ꯀꯤ ꯍꯥꯏꯕꯗꯤ ꯌꯥꯝ ꯀꯤꯕꯗꯣ ꯇꯜꯂꯦꯕ ꯆꯥꯟꯅꯗꯦ ꯏꯁꯥꯅ ꯀꯥꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯅꯤ ꯑꯗꯨꯒ ꯄꯩꯁꯥꯅ ꯇꯞꯇꯥꯏꯅ ꯑꯩ ꯀꯥꯒꯤꯗꯤ ꯈꯪꯗꯦ ꯀꯥꯒꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯦꯔꯤꯌꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯄꯦꯟ ꯇꯧꯕ꯭ꯔꯥꯅ ꯈꯜꯂꯦ ꯀꯩꯅꯣ ꯑꯩꯅ ꯂꯩꯕꯗ ꯀꯥ ꯃꯆꯥ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯤꯌꯦ ꯑꯩ ꯉꯁꯤ ꯂꯩꯔꯛꯏꯁꯦ ꯑꯗꯨꯝ ꯌꯥꯝꯃꯦꯗꯅ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯀꯥꯗꯣ ꯑꯗꯨ ꯄꯩꯁꯥꯁꯨ ꯌꯥꯝ ꯇꯥꯡꯗꯤꯌꯦ ꯑꯗꯨ ꯅꯨꯡꯉꯥꯏꯌꯦ ꯑꯩ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯁꯨ ꯌꯥꯝ ꯁꯦꯐ ꯑꯣꯏꯌꯦ ꯑꯗꯨ ꯖꯒꯥ ꯖꯒꯥꯒꯤ ꯃꯈꯥ ꯄꯣꯜꯂꯦꯀꯣ ꯀꯥꯒꯤꯗꯤ ꯑꯩ ꯑꯗꯨꯃꯗꯤ ꯍꯥꯏꯖꯒꯦ
ꯑꯗꯣ ꯁꯣꯝꯅ ꯅꯣꯔꯠꯀꯤ ꯊꯦꯡꯅꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯨꯝꯃꯝꯒꯅꯤꯀꯣ ꯑꯗꯣ ꯑꯩꯒꯤꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯕꯁꯦ ꯀꯥ ꯑꯄꯤꯛꯄ ꯂꯩꯁꯨ ꯑꯄꯤꯛꯄꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯝ ꯑꯆꯧꯕ ꯉꯥꯛꯇ ꯑꯩꯗꯤ ꯑꯆꯧꯕ ꯉꯥꯛꯇꯅꯦ ꯑꯗꯨ 9,000 8.5ꯇ 1 BH ꯂꯣꯏ ꯐꯪꯉꯦ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯀꯩ ꯍꯥꯏꯅꯣ ꯐ꯭ꯂꯥꯏꯠ ꯈꯩ ꯃꯅꯤꯡꯗ ꯁꯤꯠꯇ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯅꯦ 48 ꯑꯋꯥꯔꯁ ꯃꯃꯥꯡꯗ ꯑꯣꯟꯂꯥꯏꯟꯗ ꯁꯤꯠ ꯅꯝꯕꯔ ꯍꯥꯟꯅ ꯂꯧ ꯍꯥꯏ ꯑꯣ ꯍꯣꯏ ꯌꯦꯡꯉꯒꯦ ꯑꯩꯒꯤ ꯐ꯭ꯂꯥꯏꯠꯁꯦ ꯃꯃꯥꯡꯒꯤ ꯁꯨꯇꯤ ꯊꯣꯛꯄꯗ ꯆꯠꯈꯤꯕꯁꯨ ꯈ꯭ꯋꯥꯏ ꯂꯥꯁꯀꯤ ꯋꯥꯁꯔꯨꯝꯒ ꯍꯦꯛ ꯊꯪꯅꯕꯒꯤ ꯂꯥꯁ ꯁꯦꯀꯦꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯥꯏꯀꯣ ꯑꯩꯅ ꯃꯥ ꯑꯩꯕꯨ ꯀꯔꯝꯕ ꯏꯔꯥꯜ ꯂꯩꯕꯒꯤꯅꯣ ꯇꯧꯕꯤꯔꯝꯃꯤꯁꯤꯕꯣꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯒꯤ ꯑꯃꯨꯛ ꯂꯥꯛꯄꯁꯨꯀꯣ ꯑꯗꯨꯗꯨꯒꯤ ꯁꯤꯠꯇꯣ ꯑꯗꯨꯅ ꯂꯦꯐ ꯑꯣꯏꯈ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯔꯥꯏꯠ ꯁꯥꯏꯗꯇ ꯆꯞ ꯃꯥꯟꯅꯕꯗ ꯑꯃꯨꯛ ꯇꯥꯕ ꯋꯥꯅꯤꯗ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯣꯛꯄꯗꯅ ꯁꯤꯠ ꯅꯝꯕꯔ 1ꯗꯀꯣ ꯑꯗ ꯇꯥꯏ ꯑꯗꯨꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯕꯨꯀꯣ ꯁꯤꯠ ꯅꯝꯕꯔ 1ꯗ ꯇꯥꯔꯒ ꯃꯌꯥꯏꯗ ꯇꯥꯏꯌꯦꯕ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯣꯜꯀꯇꯥꯗꯒꯤꯅꯦꯅ ꯅꯨꯄꯥ ꯑꯃ ꯐꯝꯃꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯥꯏ ꯆꯠꯄꯅꯣ ꯈꯪꯗꯦ ꯃꯥꯁꯦ ꯅꯨꯄꯥ ꯑꯃ ꯐꯝꯃꯦ ꯑꯅꯤꯗꯨꯃꯛꯇ ꯐꯝꯃꯦ ꯑꯩ ꯇꯟꯕꯅ ꯑꯝꯇꯣꯏꯕꯅꯦ ꯑꯩ What time now your place ꯄꯨꯡ ꯀꯌꯥꯅꯣ ꯑꯩ ꯐꯣꯟꯗ ꯌꯦꯡꯗ꯭ꯔꯦ ꯐꯣꯟꯗ ꯊꯣꯛꯑꯔꯣꯏꯌꯦ ꯐ꯭ꯂꯥꯏꯠ ꯃꯃꯥꯡꯒꯤ ꯁꯤꯠꯇꯗꯤ ꯅꯨꯡꯉꯥꯏꯕꯅꯤ ꯃꯤꯅ ꯍꯥꯟꯅ ꯁꯤꯠ ꯅꯝꯕꯔ ꯂꯧꯈꯤꯕꯅꯦ ꯑꯩ ꯍꯟꯗꯛꯇꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯊꯦꯡꯛ ꯌꯨ ꯀꯩꯅꯣ ꯀꯣꯟꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯑꯩ ꯑꯥꯏꯗꯤꯌꯥ ꯂꯩꯇꯦ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯁꯤꯠ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯅ ꯑꯩꯗꯤ ꯃꯅꯤꯡ ꯈꯔ ꯑꯣꯏꯔꯒꯁꯨ ꯀꯥꯏꯗꯦꯕꯀꯣ ꯃꯅꯨꯡ ꯊꯪꯕꯗꯣ ꯐꯩꯌꯦꯕ ꯈꯪꯅꯗꯕ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯐꯝꯕꯗ ꯌꯥꯝ ꯇꯜꯂꯦ ꯍꯥꯏꯕ ꯑꯩ ꯑꯩꯅ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯨꯏꯗꯣ ꯅꯨꯡꯁꯤꯃꯟꯗꯅꯀꯣ ꯌꯨꯝ ꯊꯥꯗꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯗꯤ ꯌꯥꯝ ꯀꯟꯅꯕꯨꯗꯤ ꯀꯞꯅꯤꯡꯗꯦꯕ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯨꯏ ꯅꯨꯡꯁꯤꯕꯒꯤ ꯀꯞꯄ ꯂꯥꯛꯄꯗ ꯃꯤꯠꯇꯣ ꯂꯣꯏ ꯄꯣꯝꯃꯦ ꯃꯃꯥꯡ ꯁꯨꯇꯤ ꯂꯥꯛꯄꯗ ꯑꯗꯨꯒ ꯑꯩ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯇꯣꯡꯕꯗ ꯑꯦꯌꯔ ꯑꯦꯁꯤꯌꯥ ꯃꯥꯜꯂꯦ ꯍꯜꯂꯛꯄꯗ ꯑꯩ ꯀꯥꯎꯔꯦ ꯐ꯭ꯂꯥꯏꯠ ꯑꯣꯏ ꯃꯥꯜꯂꯦ ꯑꯩꯁꯦ ꯐꯝꯃꯝꯕꯗꯒꯤ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯐ꯭ꯂꯥꯏꯠ ꯄꯥꯏꯔꯝꯗꯥꯏꯒꯤ ꯇꯞꯅ ꯊꯧꯕ ꯍꯧꯔꯝꯗꯥꯏꯒꯤꯅ ꯈꯪꯗꯦꯕꯀꯣ ꯑꯩ ꯀꯥꯎꯔꯦ ꯑꯗꯨꯋꯥꯏꯗꯨꯅꯅꯦ ꯑꯩꯁꯦ ꯄꯤꯁꯦ ꯈꯤꯇꯪ ꯆꯨ ꯇꯥꯔ ꯇꯧꯔꯛꯄꯗꯒꯤꯅꯦ ꯑꯩꯁꯦ ꯁꯣꯏꯗꯅꯅꯦ ꯀꯞꯊꯣꯛꯈ꯭ꯔꯕ ꯃꯣꯏ ꯀꯦꯕꯤꯟ ꯀ꯭ꯔꯤꯌꯨꯗꯨꯅ ꯀꯩꯗꯧꯔꯒꯦꯅ ꯇꯧꯔꯦ ꯑꯩꯅ ꯀꯩꯁꯨ ꯇꯧꯗꯦꯅ ꯍꯥꯏ ꯑꯗꯨꯒ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯈꯪꯗꯦꯕꯀꯣ ꯑꯩꯉꯣꯟꯗ ꯖꯨꯁ ꯑꯃꯒ ꯄꯤꯕꯤꯔꯛꯑꯦ ꯑꯩꯅ ꯐꯥꯒꯤ ꯇꯧꯕ ꯀꯩꯅꯣꯗ ꯏꯃꯥꯟꯅꯕꯤꯗ ꯐ꯭ꯂꯥꯏꯠꯇ ꯆꯠꯂꯗꯤ ꯀꯞꯄꯨꯀꯣ ꯐ꯭ꯂꯥꯏꯠꯇ ꯀꯞꯄꯗ ꯐ꯭ꯔꯤꯗ ꯖꯨꯁ ꯑꯃ ꯄꯤꯔꯛꯑꯦ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯕ꯭ꯔꯥꯖꯤꯜ ꯐꯥꯎ 55 ꯃꯨꯛ ꯆꯪꯉꯦ ꯑꯗꯨꯏꯁꯨ ꯅꯣꯏ ꯑꯥꯗ ꯁꯦꯂꯔꯤ ꯆꯥꯎꯕꯅꯤꯅ ꯅꯣꯏꯗꯗꯤ ꯀꯩꯁꯨ ꯂꯩꯔꯝꯃꯣꯏꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝꯖꯔꯒꯁꯨꯀꯣ ꯌꯥꯝꯃꯤ ꯄꯩꯁꯥꯁꯦ ꯏꯌꯔ ꯏꯟꯗꯤꯌꯥ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯀꯛꯀꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯩ ꯑꯃꯐꯥꯎꯁꯨ ꯇꯣꯡꯗ꯭ꯔꯤ ꯑꯩꯅ ꯆꯠꯄꯁꯦ ꯏꯌꯔ ꯏꯟꯗꯤꯌꯥ ꯉꯥꯛꯇ ꯑꯌꯥꯝꯕ ꯆꯠꯂꯦ ꯏꯌꯔ ꯑꯦꯁꯤꯌꯥꯒ ꯏꯟꯗꯤꯒꯣꯁꯨ ꯀꯌꯥ ꯆꯠꯇꯦ ꯏꯌꯔ ꯏꯟꯗꯤꯌꯥꯗ ꯑꯣꯏꯅ ꯀꯛꯀꯦ ꯍꯟꯗꯛ ꯆꯠꯂꯗꯤ ꯑꯗꯨꯗꯤꯀꯣ ꯑꯦꯛꯁꯄ꯭ꯔꯦꯁꯁꯦ ꯀꯛꯑꯔꯣꯏ ꯍꯟꯗꯛꯇꯤ ꯑꯗꯨꯗꯤ ꯂꯤꯟꯊꯣꯏ ꯅꯣꯡ ꯇꯥꯗꯦ ꯁꯤꯗꯗꯤ ꯅꯣꯡ ꯀꯌꯥ ꯇꯥꯗꯦꯗ ꯅꯣꯡ ꯇꯥꯔꯗꯤ ꯌꯥꯝ ꯍꯔꯥꯎꯕꯅꯤ ꯃꯌꯥꯝꯁꯦ ꯗꯣꯂꯥꯟ ꯃꯊꯛꯁꯤꯗꯅꯦ ꯀꯥꯈꯠꯇꯅ ꯆꯣꯡꯗꯅ ꯐꯟꯗꯅ ꯑꯝꯇꯣꯏꯕ ꯀꯩꯅꯣꯗꯣ ꯀꯥꯎꯖꯦꯡ ꯅꯨꯡꯉꯥꯏꯕꯗ ꯃꯣꯏꯅ ꯍꯔꯥꯎꯔꯤꯕ ꯑꯝꯇꯣꯏꯕ ꯍꯥꯏꯔꯤꯕ ꯑꯩꯁꯤꯅꯤꯀꯣ ꯌꯥꯎꯔꯤꯁꯤꯀꯣ ꯃꯤ ꯈꯛꯇ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜ ꯑꯩꯅ ꯑꯍꯥꯟꯕ ꯇꯧꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯍꯣꯁꯇꯦꯜ ꯄꯤꯌꯦꯕ ꯅꯣꯡ ꯇꯥꯔꯛꯑꯗꯤ ꯃꯤ ꯃꯌꯥꯝ ꯃꯊꯛꯇ ꯀꯥꯈꯠꯂ ꯁꯥꯟꯅꯕꯗ ꯑꯩꯁꯨ ꯌꯥꯎꯔꯤꯅꯤꯀꯣ ꯑꯩꯗꯤ ꯊꯕꯛ ꯇꯧꯗ꯭ꯔꯤ ꯊꯕꯛ ꯇꯧꯗꯔꯤꯌꯦ ꯀꯩ ꯇꯝꯃꯤꯅꯣ ꯑꯗꯨ ꯍꯣꯏ ꯑꯗꯨꯗꯤ ꯌꯥꯝꯃꯦ ꯄꯩꯁꯥꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯁꯨ ꯏꯍꯩ ꯇꯝꯕ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯗꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯌꯦꯡꯋꯥꯏ ꯊꯕꯛ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤꯅ ꯌꯥꯝꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯇꯤ ꯀꯦꯟꯁꯦꯜ ꯇꯧꯕꯅꯤ ꯍꯦꯛꯇ ꯑꯗꯨꯒ ꯄꯩꯁꯥ ꯍꯜꯂꯁꯨ ꯌꯥꯗꯕꯅꯤ ꯍꯥꯏ ꯍꯣꯏ ꯑꯩ ꯀꯛꯑꯔꯣꯏꯒꯦ ꯑꯦꯛꯁꯄ꯭ꯔꯦꯁ ꯍꯥꯏꯕ ꯐ꯭ꯂꯥꯏꯠ ꯅꯨꯄꯤꯁꯦ ꯑꯩ ꯀꯛꯑꯔꯣꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯅꯠꯇꯕ ꯑꯣꯏꯅ ꯀꯛꯑꯒꯦ ꯃꯅꯤꯄꯨꯔ ꯍꯦꯛ ꯌꯧꯕꯗꯒꯤ ꯅꯨꯡꯉꯥꯏꯔꯅꯤ ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯅꯛꯑꯦꯗꯅꯀꯣ ꯃꯅꯤꯄꯨꯔ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤꯗꯤ ꯅꯛꯑꯕꯅꯤ ꯊꯨꯅ ꯌꯧꯔꯅꯤ ꯑꯩꯒꯤ ꯆꯥꯛ ꯌꯨꯝꯗ ꯆꯥꯔꯨꯗꯣꯏꯅꯦ ꯑꯉꯟꯕ ꯐ꯭ꯂꯥꯏꯠ ꯀꯛꯀꯦ ꯐꯪꯉꯗꯤ ꯉꯟꯇꯥꯅ ꯀꯛꯑꯗꯕꯅꯤ ꯏꯆꯦ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯅꯦꯅꯦ ꯊꯕꯛ ꯇꯧꯔꯒ ꯂꯩꯕ ꯌꯥꯝ ꯐꯩ ꯌꯥꯝ ꯊꯥꯞꯅ ꯂꯩꯌꯦꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯄꯥꯟ ꯂꯝꯗꯀꯣ ꯏꯟꯗꯤꯌꯥꯒꯤ ꯑꯥꯎꯠꯁꯥꯏꯠ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯁꯇꯁꯨꯀꯣ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯃꯆꯥꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯂꯩꯔꯦ
ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗꯗꯤꯀꯣ ꯗꯦꯜꯂꯤꯒꯁꯦ ꯍꯦꯛꯇ ꯆꯠꯇꯣꯏꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯂꯣꯏ ꯆꯠꯅꯔꯕꯅꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯤꯡꯁꯦꯀꯣ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯗꯦꯜꯂꯤ ꯃꯐꯝꯁꯦ ꯑꯗꯨꯝ ꯀꯣꯏꯕ ꯂꯥꯡꯕꯀꯣ ꯃꯌꯥꯝ ꯇꯧꯋꯦ ꯑꯗꯣ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅꯀꯣ ꯄꯥꯔꯛ ꯅꯨꯡ ꯆꯠꯂꯁꯨ ꯃꯣꯏꯒꯤ ꯀꯩꯕ ꯄꯩꯁꯥ ꯂꯧꯗꯕꯁꯤ ꯄꯩꯁꯥ ꯂꯧꯗꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯣꯏ ꯑꯦꯅꯤ ꯄꯥꯔꯛ ꯆꯠꯄꯗꯣ ꯍꯣꯏ ꯂꯧꯕꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯑꯌꯥꯝꯕꯅ ꯂꯧꯗꯦꯗꯅꯀꯣ ꯄꯥꯔꯛꯁꯤꯡꯁꯦ ꯀꯣꯏꯕ ꯌꯥꯕ ꯀꯣꯏ ꯄꯩꯁꯥ ꯂꯧꯗꯦ ꯐꯖꯅ ꯀꯣꯏꯌꯦ ꯅꯨꯡꯉꯥꯏ ꯑꯥꯏ ꯂꯥꯏꯛ ꯌꯣꯔ ꯍꯤꯟꯗꯤ ꯍꯥꯏꯌꯦ ꯑꯩꯅ ꯉꯥꯡꯉꯤꯕꯁꯤ ꯀꯔꯝꯕ ꯍꯤꯟꯗꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯁꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯇꯞꯇ ꯆꯠꯁꯜꯂꯝꯅ ꯉꯁꯤꯗꯤ ꯋꯥꯔꯦ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯟꯕꯗ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯅꯤ ꯐꯩꯅꯥꯝ ꯂꯣꯏꯁꯟꯗꯣꯏꯅ ꯊꯕꯛ ꯉꯁꯤꯗꯤ ꯄꯣꯠ ꯆꯩ ꯉꯔꯥꯡ ꯐꯤ ꯇꯞꯇꯥꯏ ꯁꯨꯗꯣꯛꯈ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯎꯅꯁꯤ ꯕꯔꯨꯟ ꯌꯥꯏꯌꯦ ꯅꯪ ꯁꯨꯇꯤ ꯃꯇꯥꯡ ꯆꯥꯕ ꯊꯦꯡꯅꯁꯤ ꯐꯔꯦ ꯃꯌꯥꯝ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯂꯥꯏꯚ ꯂꯣꯏꯁꯜꯂꯒꯦ ꯄꯨꯡ ꯊꯦꯡꯉꯝꯃꯅꯤ ꯂꯥꯏꯚ ꯊꯥꯔꯗꯤ ꯄꯨꯡꯁꯨ ꯌꯦꯡꯕ ꯌꯥꯗꯤꯌꯦ ꯒꯥꯔꯤꯁꯨ ꯑꯁꯣꯝ ꯀꯥꯗ ꯊꯦꯠꯂꯦꯅ ꯇꯧꯔꯤꯁꯦ ꯀꯃꯦꯟ ꯍꯟꯗꯛ ꯀꯃꯦꯟ ꯑꯔꯣꯏꯕ ꯑꯃꯈꯛꯇꯪ ꯄꯥꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯥ ꯍꯥꯏ ꯒꯤꯇꯥ ꯀꯦꯁꯤ ꯍꯣ ꯅꯪ ꯒꯤꯇꯥꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯅꯠꯇꯦ ꯍꯦꯛ ꯂꯥꯏꯚ ꯂꯣꯏꯒꯦ ꯇꯧꯕ ꯀꯥꯟꯁꯤꯗ ꯒꯤꯇꯥ ꯍꯩꯕꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯒꯤꯇꯥꯁꯦ ꯊꯕꯛ ꯀꯥꯔꯛꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯁꯨꯇꯤ ꯂꯧꯈꯤꯕꯅꯤ ꯕ꯭ꯔꯥꯖꯤꯜꯗ ꯍꯨꯔꯥꯟꯕ ꯌꯥꯝꯅ ꯂꯩꯌꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯗ ꯍꯦꯟꯅ ꯍꯨꯔꯥꯟꯕ ꯑꯁ ꯇꯜꯂꯦꯀꯣ ꯍꯨꯔꯥꯟꯕꯁꯦ ꯌꯥꯝꯅ ꯑꯦꯌꯔ ꯏꯟꯗꯤꯌꯥꯗ ꯀꯦꯕꯤꯟ ꯀ꯭ꯔꯤꯎ ꯅꯨꯄꯥꯗ ꯏꯔꯥꯡ ꯇꯧꯁꯤꯟꯗꯣ ꯍꯥꯏ ꯀꯔꯤ ꯏꯔꯥꯡ ꯇꯧꯗꯣꯔꯤꯒꯦ ꯀꯦꯕꯤꯟ ꯀ꯭ꯔꯤꯎ ꯅꯨꯄꯥꯗ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯋꯦ ꯑꯃ ꯈꯪꯅꯩ ꯍꯥꯏꯕꯗꯤꯀꯣ ꯀꯣꯏꯅꯕ ꯅꯠꯇꯦꯀꯣ ꯈꯪꯅꯕꯅꯦ ꯑꯗꯨꯗꯤ ꯈꯪꯅꯕꯗꯤ ꯁꯨꯝ ꯈꯪꯅꯕ ꯈꯛꯇꯅꯦꯕ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯁꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃꯦꯕꯀꯣ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯗꯦ ꯃꯇꯝꯗ ꯑꯩ ꯁꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯀꯥꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗꯗꯤ ꯍꯥꯞꯄꯗꯤ ꯌꯥꯅꯤ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯕꯀꯣ ꯑꯗꯨ ꯇꯧꯕ ꯀꯥꯟꯗ ꯃꯥꯅ ꯀꯩꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯍꯪꯉꯛꯄ ꯃꯥꯅ ꯃꯅꯤꯄꯨꯔꯗ ꯏꯃꯥꯟꯅꯕꯗꯣ ꯈꯪꯕꯒꯤ ꯃꯥꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯅꯝꯕꯔ ꯂꯧꯕ ꯑꯗꯨꯒꯤ ꯏꯃꯥꯟꯅꯕꯗꯨꯗ ꯑꯃꯨꯛ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯄꯤ ꯂꯩꯔꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯥꯎ ꯐꯥꯎꯅꯩ ꯑꯃ ꯀꯔꯤꯕ ꯀꯦꯕꯤꯟ ꯀ꯭ꯔꯤꯎ ꯑꯃ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯍꯣꯅꯤꯕꯤ ꯍꯥꯞꯄꯛꯑꯣ ꯍꯥꯏꯔ ꯍꯥꯞꯄꯛꯀꯦ ꯍꯣꯅꯤꯕꯤ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯑꯩꯉꯣꯟꯗ ꯂꯩꯕꯅꯤ ꯚꯤꯗꯤꯑꯣꯗꯣ ꯅꯣ ꯃꯦꯝ ꯄ꯭ꯂꯤꯖ ꯅꯣ ꯑꯦꯂꯥꯎꯠ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯤꯒ ꯇꯧꯔꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯏꯠꯁ ꯑꯣꯀꯦꯒ ꯍꯥꯏꯔꯒ ꯑꯗꯣ ꯌꯥꯗꯤ ꯌꯥꯅꯤ ꯑꯩꯅ ꯁꯣꯔꯠꯇꯤ ꯌꯥꯅꯤ ꯍꯥꯏꯁꯦ ꯑꯩꯅ ꯌꯨꯡꯉꯒ ꯅꯝꯍꯧꯋꯦꯕꯀꯣ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯑꯩ ꯌꯦꯡꯒꯦ ꯑꯩ ꯊꯤꯔꯒ ꯍꯥꯞꯄꯛꯀꯦ ꯀꯩꯅꯣ ꯑꯩꯅ ꯏꯝꯐꯥꯜꯗꯒꯤ ꯆꯠꯄ ꯀꯥꯟꯗ ꯊꯦꯡꯅꯕꯅꯦ ꯂꯣꯏꯁꯤꯜꯍꯧꯕꯅ ꯐꯔꯅꯤ ꯍꯤꯟꯗꯤ ꯄꯔꯦꯡ ꯂꯦꯡꯉꯦ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯒꯤꯇꯥ ꯊꯣꯛꯂꯛꯇꯅ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯒꯦ ꯒꯤꯇꯥꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯍꯦ ꯃꯁꯤ ꯒꯤꯇꯥ ꯍꯥꯏꯕꯤ ꯅꯨꯄꯤꯁꯦ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯗ ꯑꯃꯨꯛ ꯑꯣꯜꯂꯕꯅꯦꯍꯦ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯗꯀꯤ ꯐꯣꯇꯣ ꯑꯃꯨꯛ ꯊꯥꯔꯛꯏꯁꯤꯕꯣ ꯔꯤꯜꯁ ꯑꯣꯏꯅ ꯍꯥꯞꯄꯛꯑꯣ ꯍꯥꯏ ꯑꯗꯣ ꯑꯩ ꯌꯨꯇ꯭ꯌꯨꯕꯀꯤꯁꯦ ꯃꯤꯅ ꯏꯁꯩꯕꯨꯗꯤ ꯍꯥꯞꯄꯦ ꯑꯗꯣ ꯏꯁꯩꯗꯣ ꯃꯤꯅꯤꯠ ꯀꯌꯥ ꯍꯥꯞꯄ ꯌꯥꯒꯦ ꯍꯥꯞꯄ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯗꯤꯌꯦ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯊꯣꯛꯄ ꯀꯥꯟꯗ ꯀꯅꯥꯅꯣꯝꯗ ꯍꯪꯉꯔꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯗ ꯑꯩ ꯈꯪꯗꯦ ꯏꯁꯩ ꯍꯥꯞꯄ ꯀꯤꯖꯩꯌꯦꯕꯀꯣ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯗꯅꯀꯣ ꯏꯁꯇ꯭ꯔꯥꯏꯛ ꯂꯥꯛꯄ ꯑꯗꯨ ꯂꯥꯛꯄ ꯑꯗꯥ ꯂꯥꯛꯄ ꯌꯥꯝ ꯂꯩꯗꯅ ꯃꯣꯏꯒꯤ ꯑꯗꯨꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯍꯥꯞꯄꯛꯀꯦ ꯑꯩꯉꯣꯟꯗ ꯂꯩꯔꯕꯅꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯣ ꯉꯪꯗꯤ ꯉꯪꯉꯦꯀꯣ ꯐ꯭ꯂꯥꯏꯠ ꯄꯥꯏꯗ꯭ꯔꯤꯉꯩꯗ ꯃꯣꯏꯒꯤ ꯅꯪ ꯈꯣꯡ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯈꯣꯟꯗꯨꯕꯨꯗꯤ ꯌꯥꯝ ꯀꯟꯅ ꯍꯧꯕꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯅꯝꯃꯒ ꯆꯪꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯊꯦꯡꯀ꯭ꯌꯨ ꯔꯥꯀꯦꯁ ꯐꯔꯦꯁꯦ ꯍꯤꯟꯗꯤ ꯌꯥꯝ ꯂꯥꯛꯑꯦ ꯂꯣꯏꯁꯟꯖꯍꯧꯔꯒꯦ ꯀꯣꯛ ꯆꯤꯛꯑꯦ ꯍꯤꯟꯗꯤꯁꯦ ꯐꯔꯦ ꯃꯌꯥꯝ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠ ꯅꯠꯇꯦ ꯍꯦꯄꯤ ꯕꯥꯔꯠꯅꯦ ꯍꯣꯅꯤꯕꯤ ꯅꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯒꯤꯇꯥꯗꯨꯅꯅꯦ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠꯀꯤ ꯄꯤꯛꯆꯔ ꯑꯃ ꯊꯥꯔꯛꯄꯗꯣ ꯑꯗꯨꯗ ꯍꯥꯏꯕꯅꯦ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯅꯪꯗꯤ ꯎꯆꯦꯛ ꯑꯐꯕꯤ ꯑꯣꯏꯔꯣ ꯎꯆꯦꯛ ꯑꯐꯕꯤ ꯑꯦꯡꯒ꯭ꯔꯤ ꯑꯣꯏꯒꯅꯨꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯃꯦꯟ ꯊꯥꯔꯛꯏ ꯀꯣꯛ ꯉꯥꯎꯔ ꯂꯣꯏꯁꯤꯟꯖꯍꯧꯔꯒꯦ ꯃꯅꯤꯄꯨꯔꯒꯤ ꯀꯃꯦꯟ ꯑꯃꯇꯪ ꯄꯥꯔꯒ ꯂꯣꯏꯁꯤꯟꯕꯤꯒꯅꯤ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯀꯃꯦꯟ ꯑꯃ ꯄꯥꯒꯦ ꯂꯥꯁ ꯀꯃꯦꯟꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯄꯥꯔ ꯂꯣꯏꯁꯤꯜꯂꯒꯦ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯈꯨꯠꯁꯨ ꯍꯥꯝꯗ꯭ꯔꯤ ꯈꯨꯠ ꯍꯥꯝꯃꯨꯔꯗꯕꯅꯤ ꯍꯌꯦꯡ ꯄꯨꯡ ꯀꯩꯅꯣꯗ ꯇꯧ ꯊꯤꯛ ꯍꯦ ꯒꯤꯇꯥ ꯕꯔꯨꯟꯒꯤ ꯃꯦꯁꯦꯖꯅ ꯑꯔꯣꯏꯕ ꯑꯣꯏꯖꯔꯒꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ ꯍꯣꯏ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ ꯁꯣꯝꯁꯨ ꯕꯔꯨꯟꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯣ
ꯅꯥꯕ ꯌꯦꯛꯇꯕ ꯑꯐꯕꯇ ꯑꯣꯏꯕꯤꯌꯨ ꯃꯥꯏ ꯄꯥꯛꯄꯀꯣ ꯉꯁꯤꯒꯤꯗꯤ ꯂꯥꯏꯚꯁꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯑꯩ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯀꯗꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯁꯤ ꯃꯌꯥꯝ ꯃꯌꯥꯝ ꯑꯐꯕ ꯀꯣ ꯅꯥꯗ ꯌꯦꯛꯇꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯐꯕ ꯆꯥꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯉꯥꯛꯇꯪ ꯑꯁꯪꯕ ꯃꯇꯝꯗ ꯀꯣ ꯊꯕꯛ ꯂꯣꯏ ꯆꯤꯟꯅꯕꯗꯣ ꯉꯥꯛꯇꯪ ꯁꯪꯕ ꯃꯇꯝꯗ ꯑꯩꯁꯨ ꯊꯥꯞꯅ ꯂꯩꯕꯅꯤꯅ ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔꯒꯤ ꯀꯩꯕ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝꯁꯤꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯀꯩꯅꯣꯒ ꯋꯥꯔꯤ ꯁꯥꯕ ꯐꯪꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯒ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕꯗꯨꯁꯨ ꯃꯅꯤꯄꯨꯔ ꯆꯠꯈ꯭ꯔꯕꯅꯤ나 ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯃꯅꯤꯄꯨꯔꯁꯨ ꯋꯥ ꯉꯥꯡꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩ ꯇꯁꯦꯡꯅ ꯉꯁꯤ ꯂꯥꯏꯚ ꯊꯥꯖꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯌꯦꯡꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕꯁꯦꯀꯣ ꯃꯤꯃꯤꯁꯤꯡꯗꯨꯁꯨ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯐꯔꯦ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯕꯥꯏ ꯌꯥꯏꯐꯔꯦ ꯃꯌꯥꯝ